ꯑꯍꯥꯟꯕꯃꯛꯇꯗ Story Namon YouTube channel asibu tabiriba listenerꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯂꯦꯞꯆꯔꯨꯕ ꯇꯨꯡꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯒ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯂꯩꯖꯔꯦ ꯊꯣꯏꯕꯤ ꯂꯩꯃꯒꯤ ꯃꯌꯦꯛꯇ ꯅꯨꯡꯁꯤ ꯏꯆꯦꯜ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯈꯣꯡꯆꯠꯅꯤ ꯀꯌꯥꯅ ꯅꯨꯡꯉꯥꯏꯔꯝꯈ꯭ꯔꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪ ꯆꯥꯎꯈꯠꯂꯛꯇꯨꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯃꯇꯝꯗꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤꯗꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯩ ꯂꯩꯔꯥꯡꯅ ꯂꯩꯁꯥ ꯇꯝꯂꯛꯄ ꯂꯩꯅꯝꯅ ꯂꯩꯀꯥꯏ ꯄꯂꯥꯟꯕ ꯐꯖꯩ ꯅꯨꯡꯁꯤ ꯁꯣꯟꯅꯕꯒꯨꯝ ꯅꯨꯄꯤꯆꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯃꯉꯥꯏ ꯃꯔꯨꯞ ꯃꯄꯥꯡ ꯋꯥꯠꯂꯛꯇꯦ ꯏꯃꯥ ꯏꯄꯥꯅ ꯂꯨꯅ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯛꯈꯤꯗꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯈꯣꯡꯐꯝ ꯑꯃ ꯈꯣꯡꯊꯥꯡ ꯑꯃ ꯁꯣꯏꯈꯤꯕꯗ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕ ꯅꯤꯡꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯤ ꯁꯅꯥꯍꯟꯕꯤꯗꯨ ꯃꯥꯡꯒꯣꯟꯗꯥꯔꯤꯗ ꯃꯈꯣꯡꯗꯣ ꯌꯥꯟꯊꯔꯒ ꯐꯝꯗꯨꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯆꯍꯤ 60ꯃꯨꯛꯀꯤ ꯂꯦꯡ ꯑꯣꯏꯒꯗꯕ ꯑꯍꯟ ꯑꯃ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯁꯅꯥꯍꯟꯕꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯅ ꯏꯆꯟꯕꯨ ꯌꯥꯝꯅ ꯋꯥꯔꯕꯅꯦ ꯅꯕꯨꯡꯁꯨ ꯅꯣꯡꯃꯇ ꯏꯆꯟꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯦꯗꯣ ꯁꯅꯥꯍꯟꯕꯤꯗꯨ ꯋꯥꯈꯜꯅ ꯃꯪꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯍꯩꯃꯥ ꯗꯥꯗꯥ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯉꯁꯤ ꯅꯆꯟꯒꯤ ꯏꯅꯥꯛꯇ ꯂꯥꯛꯄꯤꯕꯁꯤꯕꯨ ꯀꯩ ꯂꯩꯔꯒꯦ ꯏꯕꯣꯍꯟꯅ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯕꯨ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ ꯈꯪꯗꯦꯗ ꯇꯥꯗ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯜꯂꯒ ꯁꯤꯗꯅꯕ ꯄꯩꯍꯤꯡ ꯍꯤꯡꯂꯤꯕ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯤꯒꯤ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯁꯨꯕ ꯈꯔ ꯌꯥꯎꯔꯤꯌꯦ ꯁꯤꯅꯗꯤ ꯑꯣꯏꯕ ꯌꯥꯗꯕꯅꯤꯅ ꯏꯆꯥꯁꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯈꯜꯂꯝꯃꯤꯕꯅꯤ ꯏꯕꯣꯍꯟꯅ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯏꯕꯦꯝꯃ ꯅꯕꯨꯡ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯂꯥꯛꯏꯕꯅꯤ ꯏꯝꯐꯥꯜꯗ ꯂꯩꯕ ꯂꯩꯁꯦꯝꯕ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯗꯔ ꯄꯀꯥꯁꯅꯥ ꯀꯧꯕ ꯑꯃ ꯂꯩ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕ ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯃꯈꯣꯏꯒꯤ ꯍꯧꯖꯤꯛ ꯆꯥꯎꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯊꯤꯔꯤꯕꯅꯤ ꯂꯩꯐꯝ ꯆꯥꯐꯝꯁꯨ ꯇꯣꯉꯥꯟꯅ ꯐꯖꯅ ꯊꯝꯕꯅꯤ ꯄꯩꯁꯥꯁꯨ ꯁꯣꯏꯗꯕꯅꯤ ꯅꯆꯥꯅꯨꯄꯤꯁꯨ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯌꯥꯏꯗꯅ ꯌꯥꯅꯤꯡꯗꯕꯔꯥ ꯅꯪꯕꯣ ꯅꯪꯒꯤ ꯋꯥꯕ ꯅꯇꯧꯁꯤꯗ ꯅꯕꯨꯡꯅ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯍꯥꯏꯕꯅꯤꯀꯣ ꯏꯕꯣꯍꯟꯁꯤ ꯂꯩꯀꯥꯏ ꯃꯁꯦꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯤꯉꯣꯟꯗ ꯀꯔꯤꯝꯇ ꯀꯥꯏꯖꯗꯕ ꯅꯨꯄꯥꯅꯤ ꯍꯧꯖꯤꯛꯁꯨ ꯏꯕꯣꯍꯟꯅ ꯄꯀꯥꯁꯅꯥ ꯍꯣꯏꯒꯤ ꯐꯥꯔꯝꯁꯨ ꯁꯦꯟꯅꯔꯤꯕꯅꯤ ꯑꯗꯨꯗ ꯄꯀꯥꯁꯅꯥꯅ ꯆꯥꯎꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯔꯛꯄꯗꯒꯤ ꯍꯧꯗꯣꯛꯄꯅꯤ ꯁꯅꯥꯍꯟꯕꯤꯅ ꯑꯗꯨꯗ ꯇꯥꯗꯅ ꯇꯥꯛꯄꯤꯔꯤꯁꯤꯕꯨꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯕꯨ ꯏꯆꯥ ꯅꯨꯄꯤꯁꯤꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯕꯣꯍꯟꯅ ꯍꯣꯏ ꯅꯃꯥꯅ ꯆꯥꯛ ꯇꯥꯅꯔꯣ ꯑꯗꯨꯒ ꯄꯥꯎꯗꯣ ꯍꯦꯛ ꯈꯪꯍꯜꯂꯛꯑꯣ ꯑꯩꯁꯨ ꯊꯣꯛꯈ꯭ꯔꯒꯦꯀꯣ ꯐꯅꯤ ꯇꯥꯗ ꯅꯆꯟꯁꯨ ꯂꯩꯍꯧꯔꯦ ꯁꯅꯥꯔꯦꯝꯕꯤ ꯉꯁꯥꯏꯗꯒꯤ ꯃꯃꯥ ꯍꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯃꯥꯁꯨ ꯇꯥꯔꯤꯕꯅꯤ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯄꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯃꯄꯤꯗꯣ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯍꯧꯖꯤꯛ ꯃꯥꯃ ꯏꯕꯣꯍꯟꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯗꯨꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯥ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯤꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜꯁꯤꯗꯤ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯑꯁꯨꯝ ꯂꯩꯕ ꯌꯥꯔꯛꯑꯣꯏ ꯑꯗꯨꯅ ꯏꯪꯈꯣꯜ ꯑꯃ ꯂꯩꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏ ꯈꯥꯡꯂꯨꯔꯁꯦ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯍꯟꯕꯤ ꯃꯈꯣꯟ ꯊꯣꯛꯅ ꯍꯤꯛꯅ ꯀꯞꯄꯛꯏ ꯑꯗꯨꯒ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯈꯪꯏ ꯊꯧꯕꯅ ꯏꯪꯈꯣꯜꯒꯤ ꯅꯃꯥꯗ ꯏꯆꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅ ꯏꯕꯦꯝꯃ ꯏꯃꯥꯁꯨ ꯈꯪꯏ ꯊꯧꯕꯅ ꯏꯪꯈꯣꯜꯒꯤ ꯅꯃꯥꯗ ꯏꯆꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯅ ꯃꯐꯝꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯈꯪꯏ ꯐꯠꯁꯨ ꯐꯠꯇꯦꯗꯀꯣ ꯃꯥꯒꯤ ꯊꯧꯕ ꯍꯩꯕ ꯑꯉꯥꯡꯁꯦ ꯁꯅꯥꯔꯦꯝꯕꯤꯅ ꯐꯔꯦꯁꯦ ꯏꯃꯥ ꯇꯣꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯎꯔꯁꯤ ꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯣ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯨꯡꯁꯤꯗꯣ ꯃꯍꯩ ꯊꯕꯛ ꯆꯠꯊꯣꯛꯄ ꯅꯪꯅꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛ ꯊꯣꯡꯅ ꯏꯁꯧꯁꯨ ꯀꯟꯅ ꯂꯥꯡꯉꯤꯕꯅꯤ ꯅꯨꯡꯁꯤꯅ ꯑꯩꯅꯅꯦ ꯅꯍꯥꯟꯅ ꯆꯥꯛ ꯊꯣꯡꯅꯕ ꯅꯨꯄꯤ ꯑꯃꯠꯇ ꯊꯝꯁꯤ ꯍꯥꯏꯕꯅꯤ ꯀꯅꯥꯝꯇꯅ ꯃꯊꯣꯡ ꯃꯅꯥꯗ ꯍꯥꯞꯄꯤꯕ ꯅꯠꯇꯦ ꯍꯅꯨꯊꯪꯁꯤꯗ ꯎꯀꯥꯏ ꯇꯛꯏꯕꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯣ ꯁꯥꯎꯅ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗꯨꯗ ꯊꯣꯡꯖꯤꯟ ꯃꯌꯥꯗꯒꯤ ꯄꯀꯥꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯍꯥꯏꯔꯛꯄꯅꯤ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯔꯕ꯭ꯔꯅꯦ ꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯠꯀꯗꯧꯔꯤꯕꯁꯦ
ꯇꯥꯗ ꯏꯕꯣꯍꯟ ꯍꯣꯏꯗꯅꯤ ꯆꯥꯛꯊꯣꯡꯕꯤꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯇꯥ ꯏꯕꯣꯍꯟ ꯍꯣꯏꯗ ꯍꯧꯗꯣꯛꯂꯝꯕꯅꯤ ꯆꯠꯂꯤꯉꯩꯁꯤꯗ ꯑꯗꯨꯁꯨ ꯍꯧꯗꯣꯛꯂꯒꯦ ꯅꯨꯡꯁꯤꯅ ꯑꯁꯦꯡꯕꯒꯤꯔꯣ ꯃꯩ ꯄꯥꯕꯨꯡ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯄꯀꯥꯅ ꯅꯨꯡꯉꯥꯏꯅꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯅ ꯊꯣꯡꯕꯁꯤꯅ ꯍꯥꯎꯕ ꯍꯦꯜꯂꯤꯅꯦ ꯃꯇꯥꯡ ꯏꯆꯥ ꯆꯥꯗꯅ ꯄꯣꯔꯩ ꯉꯥꯟꯕꯅ ꯍꯅꯨꯕ ꯍꯅꯨꯕꯤꯒꯤ ꯔꯣꯃꯥꯟꯁꯇꯨꯕꯨ ꯂꯣꯏꯔꯕꯣ ꯑꯩꯈꯣꯏ ꯆꯪꯂꯛꯄ ꯌꯥꯔꯗꯔꯣ ꯄꯀꯥꯅ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯅꯨꯡꯁꯤꯅ ꯏꯆꯥꯇꯣꯝꯕ ꯌꯥꯔꯦ ꯇꯣꯛꯑꯣ ꯋꯥꯊꯤ ꯇꯧ ꯂꯩꯔꯅꯨ ꯅꯌꯥꯝꯕꯁꯨ ꯀꯧꯊꯣꯔꯛꯑꯣꯗꯅ ꯅꯨꯄꯤ ꯊꯤꯕ ꯇꯜꯂꯁꯨ ꯆꯥꯛꯇꯤ ꯂꯥꯝꯃꯝꯒꯅꯤ ꯄꯣꯔꯩꯅ ꯂꯥꯍꯧꯔꯕꯅꯤ ꯊꯥꯅꯤꯟꯁꯨ ꯆꯪꯉꯛꯇꯨꯅ ꯏꯃꯥ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯆꯥꯕꯕꯨ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯆꯥꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯑꯃꯒ ꯀꯪꯂꯥꯌꯦꯟ ꯄꯥꯛꯅꯝ ꯑꯃꯒ ꯉꯥ ꯑꯇꯥꯎꯕ ꯑꯃꯒꯁꯨ ꯌꯥꯎꯔꯤꯌꯦ ꯊꯥꯅꯤꯅ ꯎꯁ ꯑꯗꯨꯗꯤ ꯆꯥꯕ ꯌꯥꯗꯣꯏ ꯃꯥꯟꯗꯦꯍꯦ ꯋꯥꯔꯤ ꯁꯥꯗꯅ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯣ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯅꯩ ꯑꯗꯨꯒ ꯆꯥꯛ ꯆꯥꯕ ꯍꯧꯅꯩ ꯄꯀꯥꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠꯇꯨ ꯍꯥꯝꯅ ꯃꯆꯥꯅꯨꯄꯥ ꯄꯣꯔꯩꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯀꯥꯗꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯕꯦꯁꯤꯟꯗ ꯃꯈꯨꯠꯇꯨ ꯍꯥꯝꯅ ꯃꯆꯥꯅꯨꯄꯥ ꯄꯣꯔꯩꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯇꯣꯝꯕ ꯉꯁꯤꯗꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯅꯠꯇꯔꯥ ꯄꯣꯔꯩꯅ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ ꯑꯗꯨꯗꯤ ꯅꯪꯒꯤ ꯕꯥꯖꯤ ꯏꯕꯣꯍꯟ ꯍꯣꯏꯗ ꯏꯕꯥꯅꯤ ꯆꯠꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯊꯥꯅꯤꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯊꯣꯏꯕ ꯅꯪꯅ ꯁꯣꯔꯨꯝꯗ ꯆꯠꯇꯣꯏ ꯅꯠꯇꯔꯥ ꯆꯠꯇꯣꯏꯅꯤ ꯒꯥꯔꯤ ꯑꯅꯧꯕ ꯌꯥꯝꯅ ꯂꯣꯟꯁ ꯇꯧꯏ ꯍꯥꯏꯗꯥꯏ ꯐꯖꯅ ꯌꯦꯡꯁꯤꯜꯂꯨ ꯍꯤꯟꯆꯥꯛꯀ ꯁꯣꯏꯅꯅꯤꯀꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯣꯔꯩꯅ ꯑꯩꯗꯤ ꯆꯠꯄ ꯇꯜꯂꯤꯍꯦ ꯕꯥꯖꯤ ꯏꯕꯣꯍꯟ ꯍꯣꯏꯒꯤ ꯑꯗꯥꯏꯗꯣ ꯂꯝꯕꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ ꯅꯍꯥꯟꯋꯥꯏ ꯑꯍꯥꯟꯕ ꯐꯥꯔꯝ ꯌꯦꯡꯕ ꯆꯠꯄꯗ ꯊꯨꯟ ꯅꯩꯁꯤꯟꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯃꯔꯤꯗꯣ ꯄꯨꯜꯂꯝ ꯅꯣꯛꯏ ꯑꯉꯥꯎꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯐꯠꯇꯕ ꯑꯃꯠꯇ ꯂꯩꯇꯦꯗ ꯃꯄꯥꯅ ꯍꯥꯏꯔꯛꯄꯅꯤ ꯄꯀꯥꯅ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ ꯑꯩ ꯊꯣꯛꯑꯝꯃꯒꯦꯀꯣ ꯊꯣꯛꯂꯛꯅꯕ ꯇꯧ ꯄꯣꯔꯩꯁꯨ ꯆꯥꯛ ꯇꯣꯛꯑꯕ ꯃꯇꯨꯡ ꯃꯈꯨꯠ ꯃꯆꯥ ꯍꯥꯝꯇꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯀꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯒꯣꯗ꯭ꯔꯦꯖꯇꯨ ꯍꯥꯡꯇꯣꯛꯇꯨꯅ ꯍꯦꯡꯒꯔꯗ ꯌꯥꯜꯂꯤꯕ ꯐꯤ ꯃꯌꯥꯝꯗꯣ ꯆꯤꯡꯊꯣꯛꯄꯗ ꯏꯃꯨꯡꯗꯨꯗꯤ ꯆꯍꯤ 10 ꯂꯣꯏꯁꯤꯟꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯆꯤꯟꯗ ꯏꯁꯩꯒꯗꯣ ꯉꯪꯗꯅ ꯃꯥꯒꯤ ꯀ꯭ꯋꯤꯇꯔ ꯄꯦꯟ ꯀ꯭ꯔꯤꯝ ꯀꯂꯔꯗꯨꯃ ꯁꯦꯠꯆꯤꯜꯂꯤ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯃꯆꯨꯒꯤ ꯇꯤ ꯁꯥꯔꯠꯇꯨꯃ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯤ ꯃꯊꯛꯇꯅ ꯍ꯭ꯋꯥꯏꯠ ꯀꯂꯔꯒꯤ ꯐꯤꯒꯔ ꯁꯥꯔꯠꯇꯨꯃ ꯂꯤꯠꯂꯤ ꯈꯨꯗꯥꯡꯗꯅ ꯒꯣꯜꯗꯟ ꯃꯆꯨꯒꯤ ꯍ꯭ꯋꯥꯏꯠꯇꯨꯃ ꯁꯤꯔꯤ ꯈꯨꯗꯥꯡꯒꯗꯣ ꯍꯥꯏꯐꯦꯠꯇꯪ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯍ꯭ꯋꯥꯏꯠ ꯃꯆꯨꯒꯤ ꯁꯨꯁꯇꯨꯃꯒ ꯇꯣꯡꯖꯤꯜꯂꯤ ꯇꯦꯟꯇꯛ ꯇꯧꯕ ꯃꯁꯝꯗꯨꯒ ꯇꯨꯄꯤꯒꯗꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯅ ꯎꯞꯄꯤ ꯄꯣꯠꯅꯤ ꯍꯦꯛ ꯌꯦꯡꯕꯗ ꯃꯇꯝꯁꯤꯒꯤ ꯌꯛ ꯂꯥꯎꯕ ꯄꯥꯈꯪ ꯃꯆꯥꯅꯤ ꯁꯑꯣꯡ ꯁꯥꯗꯥꯅꯒ ꯋꯥꯡ ꯆꯥꯎꯅ ꯐꯖꯩ ꯀꯨꯆꯨꯁꯨ ꯌꯥꯏ ꯃꯔꯞ ꯑꯣꯏꯅ ꯉꯧꯏ ꯑꯔꯣꯏꯕꯤꯅꯤ ꯃꯥꯅ ꯀꯦꯔꯤꯕꯁꯤ ꯉꯁꯤ ꯄꯣꯔꯩꯁꯤ ꯋꯥ ꯈꯔ ꯉꯥꯡꯒꯜꯂꯤ ꯃꯥꯅꯒ ꯋꯥ ꯉꯥꯡꯂꯛꯇꯗꯤ ꯃꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯅꯨꯡꯉꯥꯏꯅꯗꯦ ꯃꯈꯥꯗꯒꯤ ꯃꯄꯥꯅ ꯂꯥꯎꯔꯛꯏ ꯏꯆꯥꯇꯣꯝꯕ ꯊꯦꯡꯈ꯭ꯔꯦꯅꯦ ꯅꯪꯕꯣ ꯂꯥꯛꯑꯣꯅꯦ ꯄꯣꯔꯩꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯄꯔꯄ ꯀꯨꯝꯊꯔꯛꯏ ꯅꯨꯡꯁꯤꯅ ꯏꯆꯥꯇꯣꯝꯕ ꯒꯥꯔꯤꯒꯗꯣ ꯇꯞꯅ ꯊꯧ ꯅꯤꯡꯊꯤꯖꯅ ꯆꯠꯂꯨꯀꯣ ꯄꯣꯔꯩꯅ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯄꯥ ꯃꯆꯥꯗꯣ ꯄꯣꯔꯩꯅ ꯍꯥꯏꯗꯨꯅ ꯃꯉꯛ ꯅꯣꯝꯃꯤ ꯃꯄꯥ ꯃꯆꯥꯗꯨꯁꯨ ꯃꯈꯣꯏꯒꯤ ꯕꯥꯂꯦꯅꯣꯗꯣ ꯊꯧꯗꯨꯅ ꯃꯣꯏꯔꯥꯡ ꯇꯝꯅ ꯂꯥꯛꯏ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡꯁꯨ ꯌꯧꯁꯤꯜꯂꯛꯏ ꯄꯣꯔꯩꯅ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯥꯝꯃꯤ ꯑꯗꯨꯒ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯏꯁꯤꯡ ꯑꯝꯇ ꯂꯩꯈꯤꯒꯦ ꯄꯀꯥꯅ ꯏꯁꯤꯡꯗꯨꯗꯤ ꯅꯪꯒꯤ ꯕꯥꯖꯤ ꯏꯕꯣꯍꯟ ꯍꯣꯏꯗ ꯊꯛꯑꯁꯨ ꯌꯥꯏꯅꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯅꯪꯕꯣ ꯄꯣꯔꯩꯅ ꯀꯨꯏꯔꯣꯏꯕ ꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯗꯨꯀꯥꯟꯂꯣꯝꯗ ꯂꯥꯛꯏ ꯗꯨꯀꯥꯟꯗꯨꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯄꯣꯠ ꯀꯟꯅ ꯂꯩꯔꯤ ꯄꯣꯔꯩꯗꯤ ꯅꯨꯄꯤꯗꯨꯗꯒ ꯍꯟꯅꯒ ꯌꯦꯡꯕꯤꯕ ꯅꯠꯇꯦ ꯃꯥꯒꯤ ꯐꯣꯟꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯦꯠꯇꯅꯒ ꯆꯪꯉꯛꯏ ꯁꯅꯔꯦꯝꯕꯤꯅ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯄꯣꯔꯩꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯃꯈꯣꯡꯇꯨ ꯌꯩꯁꯤꯜꯂꯤ ꯅꯣꯟꯊꯔꯝꯕ ꯅꯨꯄꯥꯗꯨꯁꯨ ꯍꯌꯦꯡ ꯏꯟꯈꯠꯂꯛꯏ
Nupadugi masaktu ubada Sanarembi ikaiduna fat launa Tathoki Poraina Poraina Sanarembina Soikibani Poraina machingato latlatana tauraga Kem kaideda Aishu uhodre Sanarembidu wa makha taramdana chencha chatkirami Chatkiba Sanarembidu mamit kuptaba makhai yengduna leihawi Poregi moongdu ubada dukan phambi nupiduna Ibungo kari legadabano Ine ising amta lawjage Haujiki nupidubu saidagira Chaubina mani kai leirage Chumna sum hangbani Chumna sum hangbani da Porei nganbana matanta solhawi Asibu kai ka chajano Asuk yamna phajaisina Aduga makha amuk tarai Ado ine mamingbu kari kauge Chaubina mamingbu di Sanarembi kauge Marai baksu ontokna tikhraba angangnida Poraina makha tage tauringaida mapa pakana laurai Launi nangbo thengene Poraina chaubida onsilaga hairai Ine noma phajana laaga wari sanarasi masigidi yokhrage Chaubina Sadok singaidana isasidi chalo Si hairaga Poraisu garida kakhatuna thauba hawi Sum thorakpana ibohan hoigi mayimsu yaure Thonganda garidu khamlamlaga Mapa machadu kumtharaktuna ibohan hoida changai Pakana Taibohan leibro Matangduda ibohansu maninglomdagi Makuttuda khaw ama pairaga thoklai Ibunga sir lakpirami Isasu yauraidana Hoi tada ithanta lakpado nungaite haiduna masu puraibani Ado tada nahana nauna hairamba wado kamdaurage Ibohanna Ibungo wadumadi hodokrabani Maraibak thikraba mama macani aduda ibungona kari sukaidida tada mama masa khak tongana leijagadabani aikhoi ka yesinagadaba natte Makoidudi aina wari fajana libadagi yabudi yahaurabani ado hayeng medam yauraaga fajana wari sanarasi Pakana Aduna farani tada Bungo sasu thaktare nayamba chalo lokike ngayakta phambiramo Yaida tata tawbiro no wana badi Ite makhoi anganga su udina kadom chakhrage Makhoi di farm da loina chathongnaki aisu nga masu jak lobo lakoni aduda inago thingnari sini Ado ibungo farm di changa moidara Changa roge tada hayeng mamaga laga oina changa age Ibohanna Poraida onsilaga amu hairai Ichabu kaidabo yaurage ngasidi waga amata ngangakidre wa ngangkraba ichana ngangaktabasidi bajidi nungaikidreda Poraina baji kaisu tawdeda sum langmandana wa ngangningai leitabagini adunani Ibohanna angawasidi si hairaga noglai faretada adoti akoi amu yokhrage Hayeng amu mamaga yauraga fajana laage chalukike tada Fare ibungo yoviro karimta susadre Pakana Yare tada nonga fajana chaminaba haiduni Si hairaga mapa machato chatkare somdana Sanarembito lambiduta mathantaga murumurumga sonduna chatli
ꯃꯥꯡꯗ ꯀꯅꯥ ꯆꯠꯂꯤ ꯇꯨꯡꯗ ꯀꯅꯥ ꯂꯥꯛꯏꯒ ꯈꯪꯗꯈꯩ ꯉꯥꯎꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯃꯤꯠꯇꯨꯕꯨ ꯆꯣꯡꯊꯣꯛꯇꯨꯈꯩ ꯌꯦꯡꯉꯤꯃꯤ ꯃꯇꯨꯡꯗꯒꯤ ꯃꯃꯥꯟꯅꯕꯤ ꯑꯕꯦꯅ ꯗꯪ ꯂꯥꯎꯅ ꯈꯪꯍꯜꯂꯛꯏ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯑꯩ ꯑꯣꯏꯕꯒꯤ ꯐꯕꯅꯤꯀꯣ ꯑꯎꯕ ꯑꯃꯅ ꯎꯈ꯭ꯔꯗꯤ ꯁꯅꯔꯦꯝꯕꯤꯁꯦ ꯉꯥꯎꯔꯦ ꯍꯥꯏꯅꯗꯣꯏꯅꯤ ꯀꯔꯤꯅꯣꯕ ꯅꯪꯕꯨ ꯉꯥꯡꯗꯨꯅ ꯆꯠꯂꯤꯗꯨꯕꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯏꯅꯦ ꯆꯥꯎꯕꯤꯒꯤ ꯗꯨꯀꯥꯟꯗꯅꯦ ꯆꯤꯅꯤꯒ ꯆꯥ ꯃꯅꯥꯒ ꯂꯩꯕ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯗꯨꯀꯥꯟꯗꯨꯗ ꯄꯣꯠ ꯂꯩꯕ ꯆꯪꯉꯛꯑꯕ ꯑꯗꯣ ꯑꯩꯗꯤ ꯎꯍꯧꯗꯔꯦ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯗ ꯊꯦꯡꯖꯤꯜꯂꯨꯔꯦ ꯑꯕꯦꯅ ꯇꯧꯅꯤꯌꯦ ꯅꯪꯗꯤ ꯅꯃꯤꯠ ꯌꯥꯝꯅ ꯊꯛꯑꯦꯕ ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯛꯃꯤꯟꯅꯩ ꯁꯅꯔꯦꯝꯕꯤꯅ ꯉꯥꯏꯈꯣꯍꯦ ꯃꯈꯥ ꯇꯥꯔꯛꯈꯤꯒꯦ ꯑꯕꯦꯅ ꯍꯥꯏꯔꯛꯑꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯏꯀꯥꯏꯗꯨꯅ ꯐꯠ ꯆꯠꯊꯣꯛꯑꯒ ꯂꯩꯔꯦꯕ ꯑꯗꯨꯗ ꯃꯥꯅ ꯆꯥꯗꯨꯕꯨ ꯃꯤꯡꯅꯛꯏꯅꯤꯅꯦ ꯑꯩꯕꯨ ꯀꯔꯤ ꯃꯥꯜꯂꯨꯔꯕꯅꯣ ꯈꯪꯗꯦꯕ ꯑꯕꯦꯅ ꯀꯩꯁꯨ ꯃꯥꯜꯂꯝꯃꯣꯏꯌꯦ ꯅꯪꯒꯤ ꯅꯁꯛ ꯐꯖꯕꯗꯨꯗ ꯆꯨꯝꯅ ꯌꯦꯡꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯅꯔꯦꯝꯕꯤ ꯍꯣꯏꯗ ꯆꯪꯃꯤꯟꯅꯔꯛꯏ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯁꯤꯟꯕꯒ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯛꯑꯝꯕ ꯑꯅꯤꯗꯣ ꯆꯞ ꯂꯦꯞꯇꯨꯅ ꯂꯩꯈꯔꯦ ꯃꯆꯥ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯃꯥ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯕꯥꯅꯤꯗꯤ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯔꯤꯗꯨꯅ ꯀꯩꯗꯧꯔꯦ ꯂꯥꯛꯑꯣꯗꯅ ꯁꯅꯔꯦꯝꯕꯤꯗꯤ ꯇꯁꯦꯡꯅ ꯊꯧꯕ ꯂꯥꯛꯀꯅꯤ ꯈꯟꯕꯗ ꯌꯨꯝꯗꯨꯗ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯕꯦꯅ ꯍꯣꯏꯅꯦ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯉꯒ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ パイドゥナ ꯃꯣꯠꯂꯤ ꯆꯪꯃꯤꯟꯅꯔꯛꯏ ꯊꯧꯕꯗꯤ ꯁꯅꯔꯦꯝꯕꯤ ꯎꯕꯗ ꯌꯥꯝꯅ ꯇꯨꯀꯠꯆꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯡꯂꯛꯏ ꯊꯧꯕꯒ ꯁꯅꯔꯦꯝꯕꯤꯒ ꯌꯦꯡꯅꯔꯨꯔꯗꯤ ꯃꯄꯥ ꯃꯆꯥꯕꯨ ꯑꯣꯏꯕ ꯌꯥꯎꯗꯧꯔꯤꯕꯅꯤ ꯊꯧꯕꯅ ꯑꯗꯨꯗꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯅꯔꯦꯝꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯅꯔꯦꯝꯕꯤ ꯅꯪ ꯋꯥꯈꯜ ꯑꯃꯗꯤ ꯈꯟꯕ ꯐꯕꯅꯤ ꯑꯩ ꯆꯠꯂꯦꯀꯣ ꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯤ ꯆꯠꯈꯔꯦ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯕꯨ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅꯕꯨ ꯏꯆꯥ ꯑꯃꯠꯇ ꯌꯥꯎꯔꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝ ꯀꯌꯥ ꯆꯠꯇꯨꯅ ꯇꯣꯞ ꯇꯧꯅꯔꯤꯕꯅꯤ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗꯕ ꯀꯌꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯇꯨꯝꯗꯅ ꯃꯃꯤꯠꯇ ꯃꯄꯤ ꯀꯪꯗꯅ ꯂꯦꯟꯈꯤꯕ ꯀꯌꯥꯅꯤ ꯑꯗꯨꯒꯨꯝꯂꯕ ꯃꯃꯥꯗꯨꯗ ꯃꯆꯥꯒꯤ ꯃꯔꯝꯗ ꯑꯀꯟꯕ ꯋꯥ ꯍꯥꯏꯔꯛꯄꯗ ꯀꯔꯝꯕ ꯃꯃꯥꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯁꯅꯥꯍꯟꯕꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯅꯔꯦꯝꯕꯤꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯗꯨꯅ ꯏꯃꯥ ꯃꯤꯐꯠꯇꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤꯅꯣ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯔꯛꯏ ꯁꯅꯥꯍꯟꯕꯤꯅ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦꯗ ꯏꯃꯥꯅ ꯆꯨꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯀꯞꯄꯅꯤ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯅꯔꯦꯝꯕꯤꯁꯨ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩꯈꯣꯏ ꯀꯞꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯁꯨꯝꯅ ꯁꯣꯟꯊꯔꯕꯗꯤ ꯃꯤꯐꯠꯇꯁꯤꯡꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤ ꯉꯁꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯅ ꯏꯃꯥ ꯃꯥꯃ ꯏꯕꯣꯍꯟꯅ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯌꯦꯡꯂꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯅꯔꯦꯝꯕꯤꯗꯨ ꯌꯨꯝꯗꯨꯗ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯑꯅꯤꯗ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯑꯕꯦꯅ ꯑꯗꯣ ꯏꯅꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯨ ꯂꯩꯔꯤꯁꯤꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒ ꯅꯈꯣꯏꯒꯁꯦ ꯈꯔ ꯅꯛꯅꯔꯝꯃꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯑꯕꯦꯅ ꯑꯃꯨꯛ ꯀꯥꯎꯏꯅꯦ ꯋꯥꯔꯤꯗ ꯉꯁꯥꯏ ꯃꯥꯃ ꯏꯕꯣꯍꯟꯅ ꯍꯌꯦꯡꯁꯦ ꯃꯣꯏꯒꯤ ꯐꯥꯔꯝ ꯁꯤꯠꯀꯅꯤ ꯍꯥꯏꯌꯦ ꯑꯗꯨꯗ ꯏꯕꯥꯅꯤꯁꯨ ꯉꯥ ꯐꯥꯕ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯅꯤ ꯑꯗꯣ ꯆꯠꯂꯨꯁꯦ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯆꯠꯂꯨꯒꯦꯀꯣ ꯏꯅꯦ ꯁꯅꯥꯍꯟꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ ꯁꯅꯥꯍꯟꯕꯤꯅ ꯆꯠꯂꯣ ꯊꯦꯡꯅ ꯍꯜꯂꯛꯅꯨꯀꯣ ꯁꯅꯔꯦꯝꯕꯤꯅ ꯑꯩꯗꯤ ꯆꯠꯄ ꯇꯜꯂꯤꯗ ꯑꯩꯅ ꯆꯠꯊꯣꯛꯈꯤꯉꯩꯗ ꯃꯤꯅꯨꯡꯈꯥꯡꯗꯣ ꯂꯥꯛꯑꯒ ꯏꯃꯥꯁꯦ ꯍꯦꯛꯇ ꯀꯞꯍꯜꯂꯝꯃꯤ ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯣ ꯅꯣꯛꯊꯣꯔꯛꯏ ꯑꯕꯦꯅ ꯍꯟꯇꯛꯃꯨꯛꯀ ꯂꯥꯛꯑꯗꯤꯅꯦ ꯊꯤꯅ ꯉꯥꯡꯉꯒ ꯆꯠꯍꯟꯈꯣ ꯏꯅꯦ ꯁꯅꯥꯍꯟꯕꯤꯅ ꯊꯤꯅ ꯉꯥꯡꯉꯨꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦꯅꯦ ꯑꯗꯨꯅꯅꯤ
ꯑꯕꯦꯅ ꯐꯔꯦꯁꯦ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯌꯦꯡ ꯍꯧꯕ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯕꯦꯁꯨ ꯃꯌꯨꯝꯗ ꯆꯠꯈꯤꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯁꯅꯔꯦꯝꯕꯤꯅ ꯌꯥꯆꯪꯉꯛꯄꯒꯤ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯣꯛꯏ ꯑꯌꯨꯛꯅꯤ ꯅꯤꯡꯊꯝꯊꯥ ꯆꯪꯂꯛꯄꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠꯁꯤꯅ ꯏꯁꯥꯗ ꯌꯩꯔꯔꯦ ꯎꯔꯤ ꯌꯥꯎꯔꯤ ꯂꯩꯆꯤꯟꯁꯨ ꯍꯥꯏꯐꯦꯠ ꯊꯦꯡꯕꯒꯨꯝꯁꯨ ꯇꯧꯏ ꯅꯨꯡꯁꯤꯗꯣ ꯃꯍꯧꯁꯥꯒꯨꯝꯅ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯊꯥꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯉꯤ ꯅꯨꯡꯁꯤꯗꯤ ꯃꯣꯟꯗꯥꯒꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯅꯤ ꯂꯩꯔꯤꯕꯗꯣ ꯆꯥꯛꯊꯣꯡꯕꯤ ꯅꯨꯄꯤ ꯑꯃ ꯂꯧꯔꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯇꯧꯕꯕꯨꯗꯤ ꯃꯥꯁꯨ ꯌꯥꯝꯅꯕꯨꯗꯤ ꯋꯥꯔꯕꯅꯤ ꯃꯆꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯗ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯕꯅꯤ ꯃꯇꯥꯡꯗꯨꯗ ꯃꯄꯥ ꯄꯀꯥꯁꯅꯥ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥ ꯅꯪꯕꯨ ꯆꯥꯛ ꯂꯣꯏꯔꯕꯣ ꯅꯨꯡꯁꯤꯅ ꯂꯣꯏꯖꯔꯦ ꯃꯩ ꯄꯥꯕꯨꯡ ꯄꯀꯥꯅ ꯅꯆꯥꯁꯤꯡꯗꯤ ꯍꯧꯒꯠꯈ꯭ꯔꯕꯣ ꯅꯨꯡꯁꯤꯅ ꯏꯆꯥ ꯊꯣꯏꯕꯗꯤ ꯍꯧꯒꯠꯂꯝꯃꯅꯤ ꯑꯇꯣꯝꯕꯗꯨꯗꯤ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯄꯀꯥꯅ ꯐꯔꯦ ꯅꯪꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯆꯠꯇꯣꯔꯤꯕ ꯂꯝꯁꯦ ꯂꯥꯞꯄꯤ ꯊꯦꯡꯈꯤꯅꯤ ꯑꯩꯁꯨ ꯅꯆꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯈꯤꯒꯦ ꯑꯁꯨꯝꯅ ꯃꯆꯥꯁꯤꯡꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ ꯊꯥꯅꯤꯡꯒꯤꯔꯣꯝꯒꯤ ꯀꯥꯗꯤ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯄꯀꯥꯅ ꯊꯣꯏꯕ ꯅꯪꯕꯨ ꯍꯧꯒꯠꯂꯕ꯭ꯔꯣ ꯃꯤꯔꯔ ꯃꯃꯥꯡꯗꯨꯗ ꯃꯁꯝꯗꯣ ꯍꯥꯠꯇꯅ ꯈꯨꯝꯂꯛꯄꯅꯤ ꯊꯥꯅꯤꯅ ꯄꯥꯕꯨꯡ ꯍꯧꯒꯠꯂꯦ ꯀꯔꯤ ꯍꯥꯏꯒꯦ ꯄꯀꯥꯅ ꯐꯔꯦ ꯍꯧꯒꯠꯂꯗꯤ ꯅꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯉꯁꯤꯗꯤ ꯅꯃꯥꯒ ꯑꯩꯒꯁꯦ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯀꯗꯕꯅꯤ ꯆꯥꯛꯁꯦ ꯈꯔ ꯉꯟꯅ ꯆꯥꯅꯅꯕ ꯇꯧꯁꯤ ꯊꯥꯅꯤꯅ ꯍꯣꯏ ꯀꯨꯃꯛꯑꯒꯦ ꯄꯀꯥꯅ ꯅꯅꯥꯎ ꯅꯨꯄꯥ ꯑꯉꯥꯎꯕꯗꯨꯗꯤ ꯍꯧꯒꯠꯂꯝꯈꯤꯔꯣꯏ ꯅꯦ ꯁꯤ ꯍꯥꯏꯔꯒ ꯄꯣꯔꯩꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯀꯥꯛꯂꯛꯏ ꯄꯣꯔꯩ ꯉꯥꯡꯕꯗꯤ ꯁꯣꯝꯗ ꯅꯥꯈꯣꯛꯇꯅꯒ ꯇꯨꯝꯃꯤ ꯄꯣꯠꯅꯤ ꯄꯀꯥꯅ ꯍꯥꯏ ꯆꯥꯇꯣꯝꯕ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯍꯧꯒꯠꯂꯣꯅꯦ ꯅꯁꯥꯗꯨꯕꯣ ꯅꯨꯃꯤꯠꯅ ꯅꯝꯃꯦꯅꯦ ꯄꯣꯔꯩꯅ ꯁꯥꯎꯔꯥꯡꯂꯝꯅ ꯈꯨꯝꯂꯛꯏ ꯀꯩꯅꯣ ꯄꯥꯕꯨꯡ ꯃꯪ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯀꯥꯟꯁꯤꯗ ꯑꯃꯨꯛ ꯊꯨꯒꯥꯏꯔꯛꯑꯦꯕ ꯄꯀꯥꯅ ꯍꯩ ꯇꯥꯅꯤꯡꯗꯦ ꯃꯁꯤꯅ ꯉꯥꯡꯊꯣꯔꯛꯄ ꯑꯃ ꯄꯨꯡ 9 ꯇꯥꯔꯀꯥꯟꯁꯤꯗ ꯃꯪ ꯅꯨꯡꯉꯥꯏꯈꯠꯂꯛꯑꯦ ꯀꯥꯏꯅ ꯁ꯭ꯀꯨꯜ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯄꯣꯔꯩꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯄꯣꯔꯩ ꯉꯥꯟꯕ ꯐꯃꯨꯡꯗꯒꯤ ꯐꯟ ꯆꯣꯡꯊꯔꯛꯇꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯗꯨꯅ ꯃꯁꯝ ꯃꯎ ꯁꯦꯡꯗꯣꯛꯄ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯉꯛꯁꯝꯗ ꯋꯥꯏꯠ ꯃꯆꯨꯒꯤ ꯇꯥꯋꯦꯜꯗꯨꯃ ꯌꯥꯟꯁꯤꯜꯂꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯀꯤꯆꯟꯗ ꯆꯪꯉꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯉꯁꯤ ꯄꯥꯕꯨꯡ ꯅꯣꯏꯕꯥꯅꯤ ꯕꯥꯖꯤ ꯏꯕꯣꯍꯟ ꯍꯣꯏꯗ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯅꯨꯡꯁꯤꯅ ꯆꯠꯇꯣꯏꯅꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯅꯤꯡꯉꯦ ꯃꯆꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯄꯀꯥꯅ ꯇꯥꯞ ꯑꯣꯛꯂꯛꯏ ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯌꯥꯎꯕ ꯌꯥꯔꯣꯏ ꯃꯇꯥꯡꯗꯨꯗ ꯊꯥꯅꯤꯟꯁꯨ ꯆꯪꯉꯛꯏ ꯑꯗꯨꯒ ꯄꯣꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯅꯥꯎ ꯑꯉꯥꯡꯒꯤ ꯃꯆꯤꯟꯅꯤ ꯑꯍꯟꯒꯤ ꯃꯆꯤꯟꯅꯤ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤꯀꯣ ꯅꯪꯒꯤ ꯅꯆꯤꯟꯗꯤ ꯁ꯭ꯀꯨꯜ ꯆꯠꯄ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯤ ꯅꯠꯇꯅ ꯑꯇꯩ ꯂꯩꯇꯦ ꯁ꯭ꯀꯨꯜꯗꯅ ꯃꯔꯣꯜ ꯑꯃ ꯃꯤꯅ ꯈꯠꯅꯔꯤꯕ ꯅꯪ ꯑꯃꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯌꯦ ꯄꯣꯔꯩꯗꯣ ꯃꯌꯥꯝꯕꯗꯤ ꯌꯥꯝꯅ ꯀꯤꯖꯅ ꯆꯠꯂꯤ ꯅꯨꯡꯁꯤꯅ ꯑꯗꯨꯅꯦ ꯏꯆꯥꯇꯣꯝꯕ ꯁ꯭ꯀꯨꯜꯗ ꯃꯤ ꯈꯠꯅꯕ ꯌꯥꯗꯦꯀꯣ ꯃꯈꯣꯏꯅ ꯂꯤꯡꯈꯠꯄ ꯁ꯭ꯀꯨꯜꯅꯤ ꯍꯥꯏꯗꯅ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯍꯥꯏꯅꯈꯤꯅꯤ ꯈꯤꯇꯪꯗꯇ ꯅꯄꯥꯁꯦ ꯏꯖꯠ ꯁꯣꯛꯇꯣꯏꯅꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯣ ꯅꯨꯄꯥꯗꯨꯗꯤ ꯃꯅꯥꯗ ꯐꯥꯎ ꯍꯥꯞꯄꯤꯕ ꯖꯥꯠ ꯅꯠꯇꯦ ꯄꯣꯔꯩꯁꯤ ꯑꯔꯥꯟꯕ ꯑꯣꯏꯗꯕ
ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯕꯁꯨ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯥꯎꯕꯅꯤ ꯄꯣꯔꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯕ ꯍꯧꯔꯛꯂꯒ ꯑꯩꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ ꯑꯩꯅ ꯂꯥꯜꯂꯨꯕ ꯅꯠꯇꯦ ꯄꯣꯔꯩ ꯉꯥꯟꯕꯅ ꯃꯊꯟꯇ ꯁꯣꯜꯍꯧꯏ ꯑꯁꯤꯕꯨ ꯀꯩꯒ ꯆꯥꯖꯥꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯩꯁꯤꯅ ꯑꯗꯨꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯗꯣ ꯏꯅꯦ ꯃꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯆꯥꯎꯕꯤꯅ ꯃꯃꯤꯡꯕꯨꯗꯤ ꯁꯅꯔꯦꯝꯕꯤ ꯀꯧꯋꯦ ꯃꯔꯥꯏꯕꯛꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯕ ꯑꯉꯥꯡꯅꯤꯗ ꯄꯣꯔꯩꯅ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯤꯉꯩꯗ ꯃꯄꯥ ꯄꯀꯥꯅ ꯂꯥꯎꯔꯛꯏ ꯂꯥꯎꯅꯦ ꯅꯪꯕꯣ ꯊꯦꯡꯉꯦꯅꯦ ꯄꯣꯔꯩꯅ ꯆꯥꯎꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯏꯅꯦ ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯌꯧꯈ꯭ꯔꯒꯦ ꯆꯥꯎꯕꯤꯅ ꯁꯥꯗꯣꯛꯁꯤꯉꯥꯏꯗꯅ ꯏꯆꯥꯁꯤꯗꯤ ꯆꯠꯂꯣ ꯆꯠꯂꯣ ꯁꯤ ꯍꯥꯏꯔꯒ ꯄꯣꯔꯩꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯕ ꯍꯧꯏ ꯁꯨꯝ ꯊꯧꯔꯛꯄꯅ ꯏꯕꯣꯍꯟ ꯍꯣꯏꯒꯤ ꯃꯌꯨꯝꯁꯨ ꯌꯧꯔꯦ ꯊꯣꯡꯒꯥꯟꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯝꯂꯒ ꯃꯄꯥ ꯃꯆꯥꯗꯨ ꯀꯨꯝꯊꯔꯛꯇꯨꯅ ꯏꯕꯣꯍꯟ ꯍꯣꯏꯗ ꯆꯪꯉꯛꯏ ꯄꯀꯥꯅ ꯇꯥꯏꯕꯣꯍꯟ ꯂꯩꯕ꯭ꯔꯣ ꯃꯇꯥꯡꯗꯨꯗ ꯏꯕꯣꯍꯟꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯈꯨꯠꯇꯨꯗ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯏꯕꯨꯡꯉꯣ ꯁꯔ ꯂꯥꯛꯄꯤꯔꯝꯃꯤ ꯏꯍꯦ ꯏꯆꯥꯁꯨ ꯌꯥꯎꯔꯛꯏꯗꯅ ꯍꯣꯏ ꯇꯥꯗ ꯏꯊꯟꯇ ꯂꯥꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯄꯨꯔꯛꯏꯕꯅꯤ ꯑꯗꯣ ꯇꯥꯗ ꯅꯍꯥꯟ ꯅꯅꯥꯎꯅ ꯍꯥꯏꯔꯝꯕ ꯋꯥꯗꯣ ꯀꯝꯗꯧꯔꯒꯦ ꯏꯕꯣꯍꯟꯅ ꯏꯕꯨꯡꯉꯣ ꯋꯥꯗꯨꯃꯗꯤ ꯍꯧꯗꯣꯛꯈ꯭ꯔꯕꯅꯤ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯃꯃꯥ ꯃꯆꯥꯅꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ ꯇꯥꯗ ꯃꯃꯥ ꯃꯆꯥꯈꯛ ꯇꯣꯉꯥꯟꯅ ꯂꯩꯖꯒꯗꯕꯅꯤ ꯑꯩꯈꯣꯏꯒ ꯌꯦꯠꯁꯤꯟꯅꯒꯗꯕ ꯅꯠꯇꯦ ꯃꯈꯣꯏꯗꯨꯗꯤ ꯑꯩꯅ ꯋꯥꯔꯤ ꯐꯖꯅ ꯂꯤꯕꯗꯒꯤ ꯌꯥꯕꯨꯗꯤ ꯌꯥꯍꯧꯔꯕꯅꯤ ꯑꯗꯣ ꯍꯌꯦꯡ ꯃꯦꯗꯥꯝ ꯌꯥꯎꯔꯛꯑꯒ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯄꯀꯥꯅ ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯗ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯄꯣꯁ ꯀꯟꯅ ꯇꯧꯔꯤ ꯃꯅꯤꯡ ꯃꯃꯥꯡ ꯆꯦꯞꯇꯨꯅ ꯌꯦꯡꯉꯤ ꯄꯣꯠꯅꯤ ꯃꯁꯥ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯂꯤꯕ ꯗ꯭ꯔꯦꯁꯁꯤꯡꯗꯣ ꯄꯨꯊꯣꯛꯇꯨꯅ ꯁꯦꯠꯆꯤꯟꯕ ꯍꯧꯋꯤ ꯗ꯭ꯔꯦꯁ ꯁꯦꯠꯄ ꯂꯣꯏꯔꯗꯨꯅ ꯃꯥꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯋꯥꯁꯇꯨꯃꯒ ꯈꯨꯗꯥꯡꯗꯨꯗ ꯁꯤꯖꯟꯅ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯐꯣꯟꯗꯨꯁꯨ ꯈꯗꯥꯡꯗꯒ ꯆꯞꯇꯨꯅ ꯊꯕꯛꯀ ꯌꯥꯝꯅ ꯆꯤꯟꯕꯒꯤ ꯃꯑꯣꯡꯗ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯅꯨꯡꯁꯤꯅ ꯏꯁ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯑꯉꯥꯎꯕ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯉꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯕꯗꯨꯗ ꯅꯄꯥ ꯏꯕꯥꯅꯤꯗꯤ ꯆꯠꯂꯒꯦꯅ ꯇꯧꯔꯝꯃꯤꯅꯤꯅꯦ ꯅꯣꯡꯃꯇ ꯊꯕꯛ ꯑꯃ ꯆꯠꯄꯗ ꯀꯧꯅꯗ꯭ꯔꯤꯈꯩ ꯅꯁꯥꯅ ꯈꯪꯅ ꯊꯣꯛꯂꯛꯇꯕꯗꯨꯗ ꯉꯁꯤꯗꯤ ꯀꯧꯗ꯭ꯔꯕꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯄꯣꯔꯩꯅ ꯒꯥꯔꯤꯗ ꯀꯥꯈꯠꯇꯨꯅ ꯊꯧꯗꯣꯛꯂꯛꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯈꯣꯡꯆꯠꯅꯤ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯗꯦ ꯃꯄꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯣꯏꯔꯥꯡꯁꯨ ꯌꯧꯁꯤꯜꯂꯛꯏ ꯁꯅꯥꯍꯟꯕꯤꯁꯨ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯍꯣꯕꯦ ꯊꯣꯛꯂꯛꯇꯨꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ
ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯔꯥꯡ ꯑꯕꯦꯟꯅ ꯉꯥ ꯐꯥꯕ ꯆꯠꯄꯒꯤ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯆꯠꯇꯣꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯕꯣ?" ꯁꯅꯔꯦꯝꯕꯤꯅ ꯐꯤ ꯐꯧꯅ ꯐꯧꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ ꯏꯃꯥ, ꯆꯠꯇꯣꯏꯅꯤ." ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯕꯦꯁꯨ ꯂꯥꯛꯏ ꯑꯗꯨꯒ, "ꯀꯩꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ? ꯊꯦꯡꯉꯦ ꯍꯥꯏꯔꯒ ꯃꯤ ꯏꯅꯝꯃ ꯄꯨꯁꯄꯥ ꯍꯣꯏꯗꯤ ꯉꯁꯥꯏꯅ ꯆꯠꯈ꯭ꯔꯕꯅꯤ." ꯁꯅꯥꯍꯟꯕꯤꯅ, "ꯄꯪꯊꯦꯡ ꯍꯜꯂꯛꯅꯨꯀꯣ, ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯁꯨꯔꯔꯣꯏ, ꯄꯩꯁꯥ ꯂꯧꯔꯒ ꯐꯠ ꯂꯥꯛꯑꯗꯣꯏꯅꯤ. ꯅꯪꯒꯤ ꯃꯥꯃ ꯏꯕꯣꯍꯟꯅꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤ." ꯑꯕꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯏꯆꯥ ꯑꯕꯦꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ." ꯑꯕꯦꯅ, "ꯀꯗꯥꯏꯗꯩꯅꯣꯗ ꯏꯅꯦ, ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯃꯈꯖꯥꯏ ꯅꯥꯝꯃ ꯐꯥꯎꯕ ꯐꯪꯕ ꯅꯠꯇꯦꯗ." "ꯑꯉꯥꯎꯕꯤꯁꯤꯗꯤ," ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯗꯣ ꯅꯣꯛꯏ꯫ "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ." ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯁꯨ ꯆꯠꯈꯔꯦ꯫ "ꯁꯅꯔꯦꯝꯕꯤ, ꯅꯣꯏꯒꯤ ꯍꯪꯒꯦꯟꯗꯣ ꯀꯗꯥꯏꯗ ꯂꯩꯒꯦ?" "ꯃꯅꯤꯡꯗ ꯂꯩꯕꯅꯤ." ꯁꯤ ꯍꯥꯏꯔꯒ ꯁꯅꯔꯦꯝꯕꯤꯗꯣ ꯏꯃꯨꯡꯗ ꯆꯪꯈꯔꯦ ꯑꯗꯨꯒ ꯃꯐꯤ ꯁꯦꯠꯆꯤꯜꯂꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯃꯂꯤ ꯃꯂꯤꯕ ꯐꯅꯦꯛꯇꯨꯒ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯆꯣꯝꯕꯤꯗꯨꯒ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯗꯨꯃꯅ ꯀꯣꯌꯦꯠꯀꯗꯣ ꯌꯦꯠꯁꯤꯜꯂꯤ, ꯇꯦꯟꯇꯛꯅ ꯀꯛꯏꯕ ꯁꯥꯏꯗꯨ ꯍꯥꯏꯐꯦꯠꯇꯪꯒ ꯌꯦꯞꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯁꯅꯔꯦꯝꯕꯤꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈꯔꯦ꯫ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯍꯨꯔꯒꯦꯅꯕꯨ ꯇꯧꯕꯤꯔꯤꯕꯔꯥ? ꯃꯁꯛ ꯐꯖꯕ ꯍꯥꯏꯕꯁꯤꯅ ꯇꯧꯊꯣꯔꯛꯄꯁꯤ ꯏꯐꯗ ꯐꯖꯩ꯫ ꯑꯕꯦꯁꯨ ꯍꯪꯒꯦꯟꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯁꯅꯔꯦꯝꯕꯤ, ꯂꯣꯏꯔꯕꯣ?" "ꯂꯣꯏꯔꯦ, ꯆꯠꯁꯤ ꯂꯥꯛꯑꯣ." ꯍꯥꯏꯔꯒ ꯑꯅꯤꯗꯨꯁꯨ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯁꯅꯔꯦꯝꯕꯤꯅ ꯍꯪꯒꯦꯟꯗꯣ ꯏꯟꯁꯥꯡ ꯍꯦꯛ ꯁꯥꯡꯒꯩ ꯃꯔꯦꯝꯕꯥꯛꯇꯒ ꯊꯥꯡꯀꯠꯂꯒ ꯄꯨꯔꯛꯏ꯫ ꯄꯤꯛꯏꯕ ꯈꯨꯄꯤꯛꯇꯨꯒ ꯍꯪꯒꯦꯟꯗꯨꯅ ꯍꯦꯛ ꯉꯝꯈꯩ ꯄꯨꯔꯛꯏ ꯄꯣꯠꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯄꯣꯔꯩꯉꯥꯟꯕ ꯍꯣꯏꯒꯁꯨ ꯃꯄꯥ ꯆꯞ ꯆꯥꯅ ꯊꯦꯡꯅꯔꯦ꯫ ꯄꯣꯔꯩꯉꯥꯟꯕꯗꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯒꯥꯔꯤꯗꯒꯤ ꯆꯣꯡꯊꯅꯤꯡꯕ ꯍꯥꯏꯕꯗꯣ ꯌꯧꯔꯕꯅꯤ꯫ ꯄꯣꯔꯩꯅ, "ꯕꯕꯥ, ꯑꯩ ꯑꯁꯤꯗ ꯂꯩꯍꯧꯔꯒꯦ. ꯌꯧꯔꯕꯅꯤꯅ ꯕꯕꯥꯅ ꯑꯗꯨꯝ ꯊꯧꯈ꯭ꯔꯣ. ꯑꯁꯤꯗ ꯅꯨꯄꯤ ꯑꯅꯤ ꯆꯠꯂꯤꯁꯦ ꯐꯥꯔꯝꯗ ꯆꯠꯇꯣꯏꯔꯥ ꯍꯪꯉꯨꯒꯦ." ꯄꯛꯀꯥꯅ, "ꯏꯆꯥꯇꯣꯝꯕ, ꯅꯪ ꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯔꯦꯟ ꯑꯗꯨꯝ ꯆꯪꯒꯗꯕ ꯂꯩꯔꯕꯅꯤꯅꯦ, ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ." ꯃꯃꯥ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯆꯥꯇꯣꯝꯕ, ꯅꯪ ꯁꯤꯗ ꯀꯅꯥ ꯈꯪꯅꯕ ꯂꯩꯔꯗꯅ? ꯁ꯭ꯋꯥꯏꯁꯤ ꯃꯤ ꯌꯥꯝꯅ ꯐꯠꯇꯕ ꯂꯩꯕꯅꯤꯀꯣ." ꯄꯣꯔꯩꯅ, "ꯃꯤ ꯐꯠꯇꯕ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯃꯥꯟꯅꯕꯤꯗꯒ ꯂꯣꯏꯔꯦ. ꯑꯩ ꯂꯩꯍꯧꯔꯦꯍꯦ, ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ." ꯁꯤ ꯍꯥꯏꯔꯒ ꯃꯄꯥꯒ ꯃꯃꯥꯒꯗ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯤ꯫ ꯃꯃꯥ ꯅꯨꯡꯁꯤꯅ, "ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏꯗ." "ꯑꯗꯣ ꯏꯆꯥꯇꯣꯝꯕ, ꯅꯪ ꯕꯥꯖꯤꯗꯣ ꯐꯥꯔꯝꯗ ꯂꯩꯔꯝꯃꯗꯤ ꯑꯩꯈꯣꯏ ꯂꯥꯛꯍꯧꯔꯦ ꯍꯥꯏꯌꯨꯀꯣ." ꯅꯨꯡꯁꯤꯅ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯉꯛꯇꯨ ꯂꯤꯊꯣꯛꯑꯒ ꯂꯥꯎꯔꯛꯄꯅꯤ꯫ "ꯌꯦꯁ ꯃꯣꯝ." ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯞ ꯇꯥꯅꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯆꯟ ꯑꯅꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯪꯖꯒꯦꯕ." ꯑꯅꯤꯗꯣ ꯈꯥꯄꯦꯛ ꯈꯪꯅ ꯃꯃꯥꯏꯗꯣ ꯂꯩꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯕꯦꯅ, "ꯍꯩꯃꯥ, ꯈꯪꯉꯤꯅꯦ, ꯀꯅꯥ ꯍꯪꯕꯤꯒꯗꯕꯅꯣ?" ꯄꯣꯔꯩꯅ, "ꯕꯥꯖꯤ ꯏꯕꯣꯍꯟ ꯍꯣꯏꯒꯤ ꯐꯥꯔꯝ ꯁꯤꯠꯀꯅꯤ ꯍꯥꯏ, ꯆꯨꯝꯕ꯭ꯔꯣ?" ꯑꯕꯦꯅ, ꯆꯨꯝꯃꯦ, ꯃꯣꯏꯒꯤ ꯐꯥꯔꯝꯗꯅꯤ ꯏꯕꯥꯅꯤꯅ ꯆꯠꯂꯤꯁꯦ." ꯄꯣꯔꯩꯅ, "ꯍꯣ, ꯑꯗꯣ ꯑꯃꯁꯤꯗꯤ ꯋꯥꯒ ꯁꯨꯡꯉꯥꯡ ꯉꯥꯡꯈꯤꯗꯦ, ꯀꯃꯥꯏ ꯇꯧꯔꯤꯅꯣ?" ꯁꯅꯔꯦꯝꯕꯤꯅ ꯑꯕꯦꯗ ꯈꯨꯖꯤꯟꯅ ꯁꯤꯜꯂꯛꯏ꯫ ꯑꯕꯦꯅ, "ꯀꯩꯅꯣ, ꯌꯥꯝꯅ ꯅꯥꯏꯌꯦ ꯍꯤꯡꯆꯥꯕꯤ." "ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯊꯦꯡꯖꯨꯂꯦ ꯍꯥꯏꯕꯗꯣ." ꯑꯕꯦꯅ, "ꯍꯣ, ꯁꯤ ꯑꯣꯏꯔꯦ, ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤ ꯅꯪꯕꯣ." ꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯅꯣꯛꯂꯛꯏ꯫
ꯄꯣꯔꯩꯗꯤ ꯁꯣꯝꯗ ꯃꯊꯟꯇꯒ ꯁꯣꯜꯂꯤ ꯄꯣꯠꯅꯤ꯫ ꯀꯩꯅꯣꯅꯦ ꯃꯣꯏ ꯃꯁꯦꯟ ꯄꯪꯅꯣꯛꯇ ꯅꯣꯛꯏꯁꯤꯅ ꯀꯩ ꯍꯥꯏꯅꯔꯤꯖꯥꯠꯅꯣ? ꯑꯗꯨ ꯏꯆꯟ ꯑꯅꯤꯕꯨ ꯀꯔꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯕꯦꯅ, ꯗꯗꯥ ꯃꯥꯒꯤꯅ ꯁꯅꯔꯦꯝꯕꯤ꯫ ꯄꯣꯔꯩꯗꯣ ꯃꯉꯛꯀ ꯅꯣꯝ ꯅꯣꯝꯗꯅꯒ ꯇꯥꯔꯤ ꯄꯣꯠꯅꯤ꯫ ꯑꯩꯒꯤꯅ ꯑꯕꯦ ꯀꯧꯋꯦ꯫ ꯍꯣ ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯗꯣ ꯗꯗꯥꯒꯤꯗꯤ? ꯑꯩꯕꯨꯗꯤ ꯄꯣꯔꯩ ꯉꯥꯟꯕ ꯀꯧꯋꯦ꯫ ꯑꯗꯣ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯕꯦꯅ ꯍꯥꯏꯔꯛꯄꯅꯤ ꯃꯥꯃ ꯏꯕꯣꯍꯟ ꯍꯪꯉꯤꯁꯤꯕꯨ꯫ ꯄꯣꯔꯩꯅ, ꯆꯨꯝꯅ ꯁꯨꯝ ꯈꯪꯅꯕꯅꯤꯗ, ꯉꯁꯤ ꯃꯣꯏꯒꯤ ꯐꯥꯔꯝ ꯁꯤꯠꯀꯅꯤ ꯍꯥꯏꯕꯗꯨꯗ ꯍꯪꯕꯅꯤ꯫ ꯑꯕꯦꯅ, ꯍꯣ꯫ ꯄꯣꯔꯩꯅ ꯁꯅꯔꯦꯝꯕꯤꯗ ꯍꯨꯔꯥꯟ ꯍꯨꯔꯥꯟ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯆꯟ ꯁꯅꯔꯦꯝꯕꯤ, ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ? ꯁꯅꯔꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯔꯩꯒꯗꯣ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯔꯒ ꯏꯔꯣꯝꯕ ꯆꯥꯔꯦ꯫ ꯅꯪꯅ ꯊꯣꯡꯕ꯭ꯔꯣ? ꯍꯣꯏ ꯊꯣꯡꯉꯦ꯫ ꯌꯥꯝꯅ ꯍꯥꯎꯅꯤꯌꯦ ꯑꯗꯨꯗꯤ, ꯂꯩꯍꯧꯗ꯭ꯔꯕꯣ? ꯂꯩꯍꯧꯗ꯭ꯔꯦ꯫ ꯁꯅꯔꯦꯝꯕꯤꯗꯣ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤ꯫ ꯀꯩꯅꯣꯅꯦ ꯁꯤ ꯅꯨꯄꯥꯁꯤꯕꯣ ꯉꯥꯎꯖꯥꯠꯂꯣ? ꯉꯁꯥꯏꯗꯒꯤ ꯃꯆꯤꯟꯁꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯍꯥꯏꯕ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯂꯥꯛꯏ꯫ ꯊꯧꯕꯅ, ꯁꯅꯔꯦꯝꯕꯤ ꯉꯥ ꯐꯥꯕ ꯆꯠꯇꯣꯏꯔꯥ? ꯑꯕꯦꯅ, ꯍꯣꯏ ꯆꯠꯇꯣꯏꯅꯦ ꯗꯥ ꯊꯧꯕ꯫ ꯊꯧꯕꯅ ꯄꯣꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩ ꯄꯣꯔꯩ ꯉꯥꯟꯕꯅꯤ, ꯑꯔꯥꯞꯄꯗꯒꯤꯅꯤ꯫ ꯊꯧꯕꯅ ꯁꯥꯎꯔꯞꯅ, ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ? ꯑꯩꯗꯤ ꯁꯤꯗ ꯕꯥꯖꯤ ꯏꯕꯣꯍꯟ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯗꯤ ꯏꯕꯣꯍꯟ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ? ꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯃꯤꯅꯣ? ꯄꯣꯔꯩꯅ ꯃꯊꯟꯇ ꯈꯜꯂꯤ ꯄꯣꯠꯅꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯤ ꯃꯃꯥꯏ ꯑꯊꯤꯕꯁꯤꯗ ꯈꯨꯄꯥꯛꯁꯤꯅ ꯅꯥꯟꯕꯤꯗꯅꯕꯀꯣ ꯁꯣꯏꯔꯣꯏꯁꯦ꯫ ꯀꯔꯤꯅꯣ ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ? ꯊꯧꯕꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯄꯣꯔꯩ ꯃꯔꯣꯟꯒꯗꯣ ꯂꯠꯂꯤ ꯂꯠꯂꯤꯒ ꯇꯧꯗꯨꯅ, ꯀꯩꯅꯣꯅꯦ ꯁꯨꯝꯗꯧꯕꯅꯦ꯫ ꯄꯣꯔꯩꯁꯨ ꯃꯤꯒꯤ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯊꯧꯕꯗꯤ ꯈꯧꯇꯛꯀ ꯆꯥꯔꯤ ꯄꯣꯠꯅꯤ꯫ ꯊꯧꯕꯅ, ꯅꯪꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ, ꯑꯩꯒ ꯂꯥꯝꯕꯥ ꯌꯥꯈꯤꯔꯣꯏ꯫ ꯊꯧꯕꯁꯤ ꯂꯩꯀꯥꯏꯁꯤꯒꯤ ꯒꯨꯟꯗꯥꯅꯤ꯫ ꯃꯤ ꯑꯃꯠꯇꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯅꯩ꯫ ꯃꯥ ꯍꯦꯛ ꯎꯕꯗ ꯊꯩ ꯊꯩꯗꯨꯅ ꯆꯠꯅꯩ꯫ ꯄꯣꯔꯩꯒꯤ ꯉꯁꯤꯒꯤ ꯗꯥꯎꯁꯤꯗꯤ ꯀꯨꯊꯤꯒ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯔꯄꯣꯠꯅꯤ꯫ ꯑꯆꯨꯝꯕꯅꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯄꯣꯔꯩꯒ ꯊꯧꯕꯒ ꯌꯦꯡꯅꯔꯨꯔꯗꯤ ꯄꯣꯔꯩꯗꯤ ꯌꯥꯝꯅ ꯑꯉꯥꯡꯅꯤ, ꯑꯗꯨꯕꯨ ꯃꯁꯥ ꯃꯎꯗꯤ ꯌꯥꯝꯅ ꯐꯩ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯤ ꯐꯨꯅꯕꯗ ꯃꯥꯅꯗ ꯐꯨꯔꯒ ꯂꯥꯛꯄ ꯉꯥꯛꯇꯅꯤ꯫ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯇꯁꯦꯡꯅ ꯌꯨꯝꯗ ꯍꯟꯅꯤꯡꯂꯕꯅꯤ꯫ ꯁꯅꯔꯦꯝꯕꯤꯅ, ꯑꯕꯦ ꯌꯨꯝꯗ ꯆꯠꯂꯁꯤꯗ, ꯉꯥ ꯐꯥꯔꯨꯁꯤ꯫ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯕꯦꯅ, ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ꯫ ꯋꯥꯔꯤ ꯁꯥꯗꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯅ ꯁꯅꯔꯦꯝꯕꯤꯗ, ꯑꯆꯥꯄꯣꯠ ꯑꯃꯇ ꯂꯩꯔꯛꯀꯦ, ꯅꯪꯕꯨ ꯀꯔꯤ ꯆꯥꯅꯤꯡꯒꯦ? ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗꯅꯤ ꯊꯧꯕꯅ ꯍꯥꯏꯔꯤꯕꯗꯨ꯫ ꯁꯅꯔꯦꯝꯕꯤꯅ, ꯆꯥꯛ ꯆꯥꯔꯛꯄꯗ ꯉꯥꯏꯔꯤꯌꯦ ꯗꯥ ꯊꯧꯕ, ꯑꯗꯨꯅ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯦ꯫ ꯁꯣꯝꯗ ꯄꯣꯔꯩꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤ ꯄꯣꯠꯅꯤ, ꯑꯗꯨꯒ ꯃꯊꯟꯇꯒ ꯁꯣꯜꯂꯤ꯫ ꯁꯛꯇꯥ ꯅꯪꯅ ꯂꯩꯔꯕꯗꯤ ꯀꯅꯥꯅ ꯆꯥꯅꯤꯡꯒꯅꯤ? ꯃꯥꯗꯤ ꯑꯩꯅ ꯂꯩꯔꯒꯅ ꯆꯥꯗꯣꯏꯅꯤ꯫ ꯊꯧꯕꯅ, ꯑꯃꯇꯗꯤ ꯍꯥꯏꯌꯨꯗ ꯅꯪꯕꯣ꯫ ꯁꯅꯔꯦꯝꯕꯤꯅ, ꯇꯁꯦꯡꯅ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯆꯥꯅꯤꯡꯗꯤꯌꯦ, ꯍꯌꯦꯡ ꯅꯣꯡꯃ ꯆꯥꯔꯒꯦ꯫ ꯊꯧꯕꯅ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯏꯁꯤꯡ ꯑꯣꯏꯅ ꯂꯩꯔꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯗꯨꯀꯥꯟꯂꯣꯝꯗ ꯆꯠꯈꯤ꯫ ꯁꯅꯔꯦꯝꯕꯤꯁꯦ ꯌꯥꯝꯅꯗꯤ ꯈꯨꯝꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯗ
ꯃꯥꯟꯅꯔꯨꯕ ꯌꯥꯗꯕꯒꯤ ꯈꯨꯝꯂꯕꯅꯤ꯫ ꯊꯧꯕꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯄꯣꯔꯩꯅ "ꯑꯁꯤꯕꯨ ꯀꯣꯛ ꯈꯔ ꯕꯦꯔꯥ ꯂꯩꯕ꯭ꯔꯣ? ꯅꯠ ꯈꯔ ꯅꯥꯟꯊꯣꯛꯄ ꯃꯥꯜꯂꯦꯕ." ꯑꯕꯦꯅ "ꯍꯣꯏ ꯅꯥꯟꯊꯣꯛꯄꯅꯤ, ꯈꯨꯟꯁꯤꯗ ꯃꯥꯅ ꯍꯦꯠꯅꯤ, ꯃꯥꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯗꯣ ꯑꯩꯗꯤ ꯌꯥꯎꯗꯦꯀꯣ." ꯄꯣꯔꯩꯅ "ꯑꯗꯨꯗꯤ ꯌꯥꯝꯅ ꯀꯟꯈ꯭ꯔꯕꯒꯤ ꯋꯥꯅꯤꯅꯦ, ꯅꯣꯏꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩ ꯐꯥꯎꯕ ꯇꯟꯁꯤꯜꯂꯛꯏꯍꯦ." ꯁꯣꯝꯗ ꯏꯕꯣꯍꯟ ꯍꯣꯏꯁꯨ ꯁꯅꯥꯍꯟꯕꯤ ꯍꯣꯏꯗ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯣꯍꯟꯅ "ꯁꯅꯥꯍꯟꯕꯤ, ꯁꯅꯥꯍꯟꯕꯤ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ?" ꯁꯅꯥꯍꯟꯕꯤꯗꯣ ꯏꯃꯨꯡꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ?" ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯗꯣ ꯏꯀꯥꯏꯔꯞ ꯇꯧꯏ, ꯑꯗꯨꯒ ꯃꯥꯡꯒꯣꯟ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯏꯁꯇꯨꯟ ꯑꯍꯨꯝꯗꯣ ꯂꯧꯔꯒ ꯍꯥꯏꯔꯛꯏ, "ꯇꯥꯗ ꯍꯣꯏ ꯃꯌꯥꯝꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ." ꯏꯕꯣꯍꯟꯅ "ꯌꯥꯔꯦ ꯌꯥꯔꯦ." ꯁꯤ ꯍꯥꯏꯔꯒ ꯑꯍꯨꯝꯗꯨꯁꯨ ꯐꯝꯊꯔꯛꯏ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯐꯥꯟ ꯃꯆꯥꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯏꯕꯣꯍꯟꯅ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ, "ꯌꯦꯡꯉꯣꯏ ꯁꯅꯥꯍꯟꯕꯤ, ꯏꯅꯥꯎꯄꯥꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯣ, ꯁꯣꯝꯗꯒꯤꯁꯤꯅ ꯏꯕꯨꯡꯉꯣ ꯁꯥꯔꯒꯤ ꯂꯣꯏꯅꯕꯤꯅꯤ." ꯄꯀꯥꯒ ꯅꯨꯡꯁꯤꯒꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯄꯀꯥꯅ "ꯏꯇꯩꯃ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ." "ꯌꯥꯏꯗ ꯌꯥꯏꯗ, ꯑꯃ ꯍꯦꯛꯇ ꯀꯧꯔꯁꯨ ꯀꯩꯁꯨꯝꯇ ꯀꯥꯏꯗꯦ." "ꯁꯨꯝꯗꯧꯕꯅꯤ ꯏꯇꯩꯃ, ꯇꯥꯗꯅꯁꯨ ꯍꯥꯟꯅ ꯍꯥꯏꯕꯤꯔꯦ, ꯑꯗꯣ ꯏꯇꯩꯃꯅꯕꯨ ꯀꯔꯤ ꯈꯟꯕꯤꯔꯤꯒꯦ?" ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯃꯔꯛ ꯊꯜꯂꯛꯏ꯫ "ꯏꯆꯦꯕꯦꯝꯃ, ꯀꯔꯤꯁꯨ ꯋꯥꯒꯗꯕ ꯅꯠꯇꯦ, ꯃꯤꯔꯣꯟꯁꯨ ꯂꯩꯇꯕ, ꯆꯨꯝꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ. ꯃꯇꯝ ꯈꯔ ꯂꯩꯔꯒ ꯆꯠꯀꯗꯕ ꯅꯠꯇꯦ, ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ. ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯁꯤ, ꯏꯆꯦꯍꯣꯏꯒꯤꯁꯨ ꯑꯩꯈꯣꯏꯅ ꯂꯦꯞꯄꯒꯗꯕꯅꯤ." ꯁꯅꯥꯍꯟꯕꯤꯅ "ꯑꯗꯨꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯒꯤ ꯆꯠꯄ ꯇꯥꯔꯦ?" "ꯑꯗꯨꯗꯤ ꯏꯇꯩꯃꯒꯤ ꯈꯨꯠꯇ ꯂꯩꯔꯦ. ꯆꯠꯄꯅ ꯆꯠꯂꯗꯤ ꯅꯨꯃꯤꯠ ꯊꯕꯥꯟ ꯌꯦꯡꯂꯒ ꯆꯠꯄꯅ ꯐꯩ." ꯄꯀꯥꯅ "ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯤꯅ ꯐꯔꯦ." ꯅꯨꯡꯁꯤꯅ ꯑꯃꯨꯛ "ꯑꯗꯨꯗꯤ ꯂꯥꯛꯏꯉꯩꯁꯤꯗ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯊꯣꯛꯍꯧꯔꯁꯤ." ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯅ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯡꯗ ꯊꯦꯠꯂꯤꯕ ꯀꯦꯂꯦꯟꯗꯔꯗꯣ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ "ꯏꯕꯨꯡꯉꯣ, ꯁꯤꯗ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ." ꯁꯤ ꯍꯥꯏꯔꯒ ꯄꯀꯥꯗ ꯄꯤꯔꯛꯏ꯫ ꯄꯀꯥꯅ ꯂꯧꯔꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯉꯗꯨꯅ ꯃꯈꯣꯏꯁꯨ ꯆꯠꯅꯈ꯭ꯔꯦ꯫ ꯑꯁꯣꯝꯗ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯐꯥꯔꯝꯁꯨ ꯌꯧꯔꯦ꯫ ꯑꯕꯦꯅ ꯏꯟꯗꯣ ꯄꯥꯁꯤꯟꯅ "ꯗꯗꯥꯗꯤ ꯉꯥ ꯐꯥꯕ ꯍꯩꯕ꯭ꯔꯣ?" ꯄꯣꯔꯩꯗꯤ ꯉꯁꯥꯏꯗꯒꯤ ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯄꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯑꯕꯦꯅ ꯈꯧꯗꯦꯝꯂꯛꯏ꯫ ꯄꯣꯔꯩꯁꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯍꯥ, ꯀꯩꯗꯧꯕ? ꯀꯩ ꯍꯥꯏꯕ?" ꯑꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯣ ꯍꯧꯅ ꯅꯣꯛꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯠꯇꯕꯅꯤ, ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ." ꯄꯣꯔꯩꯅ "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ, ꯃꯥꯅ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯈꯨꯅꯨꯅ ꯃꯊꯣꯡꯗ ꯆꯥꯎꯏ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤꯁꯦ." ꯑꯕꯦꯅ "ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯗꯅ." ꯄꯣꯔꯩꯅ "ꯐꯔꯦ ꯐꯔꯦ, ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯕꯥꯖꯤ ꯏꯕꯣꯍꯟ ꯍꯣꯏ ꯂꯥꯛꯄ ꯉꯥꯏꯍꯧꯔꯒꯦ." ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯂꯥꯎ ꯇꯞꯅ ꯐꯝꯈ꯭ꯔꯦ, ꯑꯗꯨꯒ ꯃꯊꯟꯇ ꯁꯣꯜꯂꯤ ꯄꯣꯠꯅꯤ꯫ "ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯤꯅ? ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯃꯠꯇꯒ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗ꯭ꯔꯤ, ꯉꯁꯤꯅ ꯃꯅꯥꯛꯇꯒ ꯂꯩꯁꯤꯟꯗꯅ, ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ." ꯁꯤ ꯍꯥꯏꯔꯒ ꯃꯀꯣꯛꯇꯨ ꯍꯣꯠꯂꯤ꯫ ꯃꯇꯥꯡꯗꯨꯗ ꯊꯧꯕꯒ ꯏꯕꯣꯍꯟ ꯍꯣꯏꯒꯁꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯏꯕꯣꯍꯟꯅ "ꯏꯕꯨꯡꯉꯣ ꯊꯧꯕ, ꯅꯪꯁꯨ ꯐꯥꯔꯝꯗ ꯆꯠꯇꯣꯏꯗ꯭ꯔꯥ?" ꯊꯧꯕꯅ "ꯍꯣꯏ ꯃꯥꯃꯥ, ꯂꯥꯛꯇꯣꯏꯅꯤ." ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯊꯧꯕꯗꯣ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯔꯦ꯫
ꯑꯍꯨꯝꯗꯨꯁꯨ ꯄꯣꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯄꯀꯥꯅ ꯍꯥꯏꯔꯛꯏ, "ꯏꯆꯥꯇꯣꯝꯕ, ꯆꯠꯂꯁꯤꯔꯥ?" ꯄꯣꯔꯩꯅ, "ꯀꯩꯅꯣ? ꯑꯩ ꯉꯥ ꯐꯥꯕ ꯌꯦꯡꯈꯤꯗꯣꯏꯅꯤ, ꯅꯣꯏ ꯑꯅꯤ ꯆꯠꯂꯝꯃꯣ." ꯅꯨꯡꯁꯤꯅ, "ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ" ꯍꯥꯏꯔꯒ ꯅꯣꯛꯂꯛꯏ꯫ ꯄꯀꯥꯅ ꯏꯕꯣꯍꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯇꯥꯗ, ꯁꯤꯁꯦ ꯂꯣꯏꯅ ꯐꯥꯗꯣꯛꯈ꯭ꯔꯒ ꯃꯊꯪꯗꯤ ꯃꯤꯔꯝꯒꯤ ꯉꯥ ꯑꯣꯏꯅ ꯊꯝꯃꯁꯤ. ꯃꯄꯥꯟꯀꯁꯦ ꯆꯦꯛꯅ ꯂꯣꯏꯅ ꯆꯜꯂꯁꯤ." ꯄꯀꯥ ꯍꯣꯏꯒꯤ ꯐꯥꯔꯝꯁꯤ ꯌꯥꯝꯅ ꯆꯥꯎꯏ. ꯆꯦꯛꯄꯟꯅ ꯀꯣꯔꯩ ꯀꯣꯏꯅ ꯈꯥꯖꯤꯜꯂꯤ. ꯒꯦꯠꯁꯨ ꯆꯥꯎꯅ ꯄꯥꯜꯂꯤ. ꯄꯨꯈ꯭ꯔꯤ ꯃꯌꯥꯗꯨꯗꯒ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯩ. ꯁꯅꯔꯦꯝꯕꯤ ꯍꯣꯏ, ꯊꯧꯕ ꯍꯣꯏꯗꯤ ꯄꯣꯔꯩꯁꯨ ꯐꯥꯔꯝꯁꯤꯒꯤ ꯃꯄꯨꯅꯤ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ. ꯊꯧꯕꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯁꯣꯝꯗ ꯅꯨꯄꯥꯗꯨꯗꯤ ꯃꯃꯤꯠꯇꯨ ꯑꯃꯠꯇ ꯆꯣꯡꯊꯣꯛꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯁꯣꯝꯗꯅ ꯁꯅꯔꯦꯝꯕꯤꯅ ꯑꯕꯦꯗ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯌꯨꯝꯗ ꯌꯥꯝꯅ ꯆꯠꯅꯤꯡꯉꯦꯗ." ꯑꯕꯦꯅ, "ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯍꯦ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ, ꯃꯥꯅ ꯄꯪꯇꯧ ꯇꯧ ꯌꯥꯕ꯭ꯔꯣ? ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ, ꯃꯁꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ." ꯊꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯁꯅꯔꯦꯝꯕꯤꯁꯦ, ꯏꯁꯤꯡꯁꯦ ꯊꯛꯆꯤꯜꯂꯣ, ꯋꯥꯔꯝꯃꯅꯤ. ꯅꯪꯅꯗꯤ ꯑꯩ ꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ, ꯑꯩꯅꯗꯤ ꯅꯪ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ. ꯑꯩꯁꯤꯕꯨ ꯁꯛꯀ ꯌꯥꯝꯅ ꯊꯤꯔꯕꯣ?" ꯁꯅꯔꯦꯝꯕꯤꯗ ꯌꯦꯡꯉꯒ ꯍꯥꯏꯔꯛꯄꯅꯤ. ꯑꯕꯦꯅ, "ꯗꯥ ꯊꯧꯕꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣ? ꯔꯥꯁꯤ ꯈꯔ ꯀꯪꯕꯒꯤ ꯋꯥꯅꯤ." ꯁꯣꯡꯊꯥꯡꯅꯅ ꯍꯥꯏꯔꯛꯄꯅꯤ. ꯊꯧꯕꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯁꯅꯔꯦꯝꯕꯤ, ꯉꯁꯤ ꯅꯈꯣꯏꯒꯤ ꯃꯥꯡꯒꯣꯟꯗ ꯃꯤ ꯈꯔ ꯐꯝꯍꯧꯋꯤ. ꯀꯅꯥꯅꯣ ꯑꯗꯨꯕꯣ?" ꯁꯅꯔꯦꯝꯕꯤꯅ, "ꯑꯩꯗꯤ ꯈꯪꯗꯦꯅ, ꯀꯅꯥ ꯑꯣꯏꯔꯤꯖꯥꯠꯅꯣ?" ꯊꯧꯕꯅ, "ꯐꯔꯦꯁꯦ, ꯇꯣꯛꯑꯣ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯖꯁꯅꯨ. ꯑꯗꯣ ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯑꯕꯣ?" ꯁꯅꯔꯦꯝꯕꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯗꯅ ꯍꯥꯏꯔꯛꯏ. "ꯆꯥꯔꯛꯑꯦ" ꯍꯥꯏꯅ ꯈꯨꯝꯃꯤ. ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯔꯦꯝꯕꯤꯅ ꯏꯟ ꯁꯣꯛꯀꯠꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤ. ꯁꯅꯔꯦꯝꯕꯤꯅ ꯏꯟ ꯁꯣꯛꯀꯠꯂꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯗꯨꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯒꯦ ꯇꯧꯕꯗ ꯊꯧꯕꯅ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯛꯏ. ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯃꯤꯆꯥꯟꯅꯩ. ꯑꯗꯨꯒ ꯁꯅꯔꯦꯝꯕꯤꯗꯨ ꯉꯥ ꯐꯥꯕꯒꯤ ꯅꯩꯈ꯭ꯔꯕ ꯏꯁꯤꯡꯗꯨꯗ ꯃꯈꯨꯠꯇꯨ ꯊꯥꯗꯣꯛꯂꯦ. ꯁꯅꯔꯦꯝꯕꯤꯗꯣ ꯂꯩꯈꯣꯝꯅ ꯄꯨꯡꯇꯩ ꯇꯩꯔꯦ. ꯑꯗꯨꯒ ꯄꯦꯔꯤ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯑꯕꯦꯗ, "ꯑꯩꯅ ꯉꯁꯥꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯔꯥ?" ꯑꯕꯦꯅ, ꯑꯕꯦꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯗꯥ ꯊꯧꯕ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ?" ꯊꯧꯕꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯈꯨꯝꯂꯛꯏ, "ꯀꯩꯅꯣ, ꯁꯣꯏꯈꯤꯕꯅꯦ." ꯁꯣꯝꯗ ꯄꯣꯔꯩ ꯉꯥꯟꯕꯗꯤ ꯉꯁꯥꯏ ꯃꯈꯩ ꯎꯗꯕꯅꯤ. ꯊꯧꯕꯅ ꯁꯣꯏꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯕꯗ ꯐꯣꯟ ꯃꯦꯠꯂꯝꯕꯗꯒꯤ ꯃꯉꯛꯇꯨ ꯍꯥꯏꯒꯠꯂꯛꯄꯗ ꯎꯔꯦ. ꯁꯅꯔꯦꯝꯕꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯏꯁꯤꯡꯗꯒꯤ ꯀꯥꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯃꯤ ꯑꯇꯩꯗꯤ ꯃꯥꯒꯤ ꯃꯊꯧꯗ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯦ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ
ꯄꯨꯈ꯭ꯔꯤꯗꯣ ꯌꯥꯝꯅ ꯌꯥꯝꯃꯤ꯫ ꯃꯈꯣꯏꯅ ꯏꯟ ꯆꯤꯡꯂꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯨꯡ ꯊꯪꯉꯤ꯫ ꯄꯣꯔꯩꯗꯣ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯧꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯑꯗꯨꯒ ꯊꯧꯕꯗ ꯃꯈꯣꯡꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯀꯥꯎꯊꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯁꯣꯏꯈꯤꯕꯅꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯕꯦ, ꯅꯪꯒ ꯆꯠꯂꯒ ꯁꯅꯔꯦꯝꯕꯤꯒꯤ ꯃꯐꯤꯁꯦ ꯑꯃꯨꯛꯇ ꯍꯣꯡꯃꯤꯟꯅꯔꯨꯔꯣ꯫ ꯑꯩ ꯅꯣꯏꯒꯤ ꯏꯟꯁꯦ ꯁꯣꯜꯂꯝꯃꯒꯦ"꯫ ꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯆꯠꯈꯔꯦ꯫ ꯊꯧꯕꯅ ꯁꯣꯝꯗꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯒ ꯀꯥꯈꯠꯂꯛꯏ ꯄꯣꯠꯅꯤ꯫ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪꯒꯤꯁꯦ ꯁꯅꯔꯦꯝꯕꯤ ꯂꯨꯝꯕ ꯂꯥꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯝꯃ ꯏꯕꯣꯍꯟ ꯎꯅꯕ ꯂꯥꯛꯏꯔꯥ? ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯛꯎ, ꯅꯠꯇ꯭ꯔꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏ"꯫ ꯄꯣꯔꯩꯅ ꯅꯣꯐꯦꯠ ꯅꯣꯐꯦꯠꯀ ꯇꯧꯔꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇꯒ ꯍꯨꯝꯖꯤꯜꯂꯒ ꯌꯥꯝꯅ ꯂꯦꯝꯅ ꯍꯥꯏꯔꯛꯏ, "ꯁꯅꯔꯦꯝꯕꯤꯁꯦ ꯑꯩꯒꯤꯅꯤ, ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ"꯫ ꯋꯥꯁꯦ ꯇꯥꯕꯗ ꯊꯧꯕꯅ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯐꯔꯛꯄꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯣꯔꯩꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯟꯖꯤꯜꯂꯤ꯫ ꯄꯣꯔꯩꯗꯤ ꯃꯈꯨꯠ ꯍꯜꯂꯛꯇꯦ, ꯅꯣꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯗꯨꯒ ꯊꯧꯕꯅ ꯑꯃꯨꯛ ꯍꯟꯅ ꯀꯤꯟ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯇꯧꯅꯔꯤꯕ ꯃꯑꯣꯡꯗꯨ ꯎꯔꯗꯨꯅ ꯏꯕꯣꯍꯟꯅ ꯂꯥꯎꯔꯛꯏ, "ꯍꯥꯏ, ꯀꯩꯗꯧꯅꯔꯤꯅꯣꯅꯦ ꯅꯣꯏꯒꯤꯗꯨꯕꯣ"꯫ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯃꯍꯩ ꯉꯥ ꯐꯥꯅꯔꯝꯕ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯄꯀꯥꯒ ꯅꯨꯡꯁꯤꯒꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯡꯁꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯃꯆꯥꯇ ꯀꯣꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯇꯣꯝꯕ, ꯀꯩꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ, ꯅꯆꯤꯟꯕꯥꯟꯁꯤ ꯏ ꯉꯥꯛꯇ ꯉꯥꯏꯔꯦꯃꯤ"꯫ ꯁꯤ ꯍꯥꯏꯔꯒ ꯅꯨꯡꯁꯤꯗꯣ ꯀꯞꯄꯛꯏ ꯑꯗꯨꯒ ꯊꯧꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯏꯆꯥꯒꯨꯝꯕꯅꯤ, ꯃꯥꯅ ꯀꯔꯤ ꯂꯥꯜꯂꯝꯕꯒꯤꯅꯣ ꯉꯁꯤ ꯏꯆꯥꯒ ꯈꯠꯅꯔꯤꯕꯁꯦ"꯫ ꯄꯀꯥꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯀꯔꯤ ꯍꯥꯏꯅꯕꯒꯤꯅꯣ ꯅꯣꯏꯒꯤꯁꯤꯕꯣ"꯫ ꯄꯣꯔꯩꯅ ꯃꯃꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯩꯁꯨ ꯅꯠꯇꯦꯕ, ꯀꯞꯀꯅꯣꯕꯁꯦ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯏꯕꯣꯍꯟꯅ ꯊꯧꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ ꯊꯧꯕ, ꯅꯪꯅ ꯂꯩꯀꯥꯏ ꯃꯆꯥꯗꯣ ꯍꯦꯛ ꯊꯣꯛꯑꯦ, ꯑꯗꯨꯅꯅꯦ ꯅꯪꯅꯁꯨ ꯈꯔ ꯍꯟꯕꯤꯔꯣꯅꯦ꯫ ꯅꯪꯒ ꯌꯦꯡꯅꯔꯕꯗꯤ ꯃꯥꯗꯤ ꯑꯉꯥꯡꯁꯨ ꯌꯥꯝꯅ ꯑꯣꯏꯔꯤ. ꯍꯦꯔꯥ ꯃꯥꯃ, ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯂꯩꯇꯣꯟ ꯁꯔꯨ ꯄꯥꯟꯗꯦꯅ ꯉꯥꯡꯅꯤꯡꯉꯦꯅ ꯄꯉꯥꯡ ꯉꯥꯡꯅꯨ ꯏꯕꯨꯡꯉꯣ"꯫ ꯏꯕꯣꯍꯟꯁꯨ ꯊꯧꯕ ꯍꯣꯏꯒ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯤ ꯄꯣꯠꯅꯤ꯫ ꯍꯥꯏꯗꯕ ꯌꯥꯗꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯊꯧꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, "ꯁꯤ ꯑꯉꯥꯡꯁꯤ ꯀꯥꯏꯗꯒꯤꯅꯣ"꯫ ꯏꯕꯣꯍꯟꯅ, "ꯏꯝꯐꯥꯜꯗꯒꯤꯅꯤ"꯫ ꯄꯀꯥꯗ ꯃꯈꯨꯠ ꯊꯤꯜꯂꯒ, "ꯑꯁꯤꯗ ꯂꯦꯞꯄꯤꯕ ꯏꯕꯨꯡꯉꯣꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯅꯤ, ꯐꯥꯔꯝꯁꯤꯒꯤ ꯃꯄꯨꯅꯤ. ꯑꯗꯨꯅꯅꯤꯅꯦ ꯃꯥꯅ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯍꯥꯏꯔꯤꯁꯤꯗꯤ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯅꯦ"꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯏ ꯊꯧꯕꯗꯣ꯫ ꯄꯀꯥꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯈꯟꯅꯕ ꯌꯥꯗꯦꯀꯣ"꯫ ꯊꯧꯕꯅ, "ꯃꯥꯝꯃ ꯍꯥꯏꯒꯗ꯭ꯔꯥ ꯐꯨꯔꯥ ꯍꯥꯏꯒꯗ꯭ꯔꯥ ꯅꯆꯥꯅꯨꯄꯥꯁꯦ ꯈꯔ ꯋꯥꯔꯛꯄꯤꯌꯨ. ꯋꯥꯔꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯋꯥꯔꯛꯆꯒꯦ"꯫ ꯄꯀꯥꯗꯣ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯉꯕꯅꯤ, ꯑꯗꯨꯕꯨ ꯃꯤꯒꯤ ꯃꯔꯝ ꯑꯣꯏꯕꯅꯤꯅ ꯃꯥꯟꯅꯕ ꯇꯟꯗꯅ ꯀꯔꯤꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯁꯣꯝꯗ ꯄꯣꯔꯩꯗꯤ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ, "ꯁꯅꯔꯦꯝꯕꯤꯁꯤꯕꯨ ꯉꯁꯤ ꯄꯨꯈ꯭ꯔꯁꯤꯔꯅꯦ? ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯁꯤꯒꯤ ꯃꯤꯅꯨꯡꯈꯥꯡꯁꯤꯅ ꯁꯣꯏꯗꯅ ꯂꯥꯛꯈꯤꯕ ꯇꯥꯔꯦ"꯫ ꯋꯥꯈꯜ ꯈꯜꯂꯤꯉꯩꯗꯨꯗ ꯉꯁꯥꯏ ꯐꯤ ꯍꯣꯡꯕ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯇꯨꯅ ꯄꯣꯔꯩꯗ ꯀꯧꯔꯛꯏ, "ꯗꯥ ꯄꯣꯔꯩ"꯫ ꯄꯣꯔꯩꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯄꯣꯔꯩꯒꯤ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯕꯦꯅ"꯫ "ꯍꯩꯃꯥ, ꯗꯥ ꯄꯣꯔꯩ, ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯅ ꯈꯪꯉꯤꯗꯨꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤꯅꯣ"꯫ "ꯅꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯤꯅꯨꯡꯈꯥꯡꯗꯣ ꯑꯗꯨꯒꯤ ꯈꯜꯂꯝꯃꯤꯅꯤ"꯫ "ꯀꯔꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤꯕ"꯫ ꯁꯅꯔꯦꯝꯕꯤꯅ ꯍꯥꯏꯔꯛꯄꯅꯤ꯫ "ꯅꯠꯇꯦꯗ, ꯃꯥꯁꯦ ꯑꯃꯨꯛꯇꯗ ꯂꯣꯏꯁꯤꯜꯂꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯥꯏꯔꯒ ꯍꯥꯠꯇꯣꯛꯂꯁꯤꯔꯅ ꯈꯜꯂꯝꯃꯤꯅꯤ"꯫ ꯁꯅꯔꯦꯝꯕꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫
Nate dapore adumaina tawgano fateba. Sanarembida nushina yengduna nofet ka tawraga hairai. Chalo he mibu hekta halpa yabagi typeta magi maongduda sum nusidabagi haibanida haloi pakhatkanu. Oinarap tawna hairakpani. Sanarembina adugi nateba moidi mi yamna phatabanina sumna haibani. Mabukse amuk phartisi yengo natra be abena khangdreda noi anigi wase hainari duta pakana icha tomba aikhu chanaba tawrasira hoi chalasi ani duta amuk hairai adudi aisu chalage noi ani fajana chaluko aduga ne thawbado kharadi cheksaluko si hairaga poresu chatkare matamna asum hokibana ngasidi Sanarembi hoisu chatnaba losinarami pakaga nungsiga su lakduna makhoi ki thonganda gari to khamduna changlai aduga kaurai iche Sanahanbina imungdagi khumlai tare tholage asi hairaga mamana ibema nangbu loirabro Sanarembina loirima Sanarembina mapanda istun ani puduna tholai aduga hairai indomcha sida fambiyo yarida icha sidi sakna sak phajariba seto chathorakpana pakjariba loirabro nangbo karisu nungaitaba khalunu icha sidi ada nungai leithoga lore tanja duda abesu lai abena Sanarembi nanga sidagi chakrani ko si hairaga Sanarembida kolaga anido kaminarai adu ubada nusido mamita ira chenduna hairai ichani se toina adum unaganida karisu warunu Sanahanbisu tholaktuna abeda hairai abe ine koi amu chalukige nangna maramakta yumse yingsinbiyuko asi haibada abena hoine hairaga kapna Sanahanbida amu kolai ahumdugi matawdo pakasum nupa ojarabasu thamai puba ngamkhidre Sanahanbina amu makha tarai adobe thabogi mapa machana hangavati kadai chakhibano khangde hairamukko hoine hairaga kana kathorai Sanarembina abe nanga do maina sumkapati aidi ka maina chakani aisu chatningba natiye nangi kaina gani khanbada ahin kaya tumkhidabani abe si hairaga amu konaduna kaminakhi asumna makoisu thongnarautuna garida kakhanakre Sanarembina abeda makhutuna hairami abesu kaptuna makhutuna haiduna leihawi yengam khitre mataudu amu halakwidabagi khongchani abena mamai mami ipom hepom khai lapada lambida thawbana abe kadai chaluino namitusu yamna pomine दाथौबा आई Sanarembi होइदा चलुबने अदुदा मोगी थोंदो सोलोंदुना लेहवे अदुदा कदाय चखिबनो हाइदुना कपंबने मोय ममा मचादी अमुक्ता थोंदो सोलोंदबने नहान दाथौबना पुखरा थादबदो अदुदा याना कपंबने सिदा लेनिंद्रेना हाइबने थौबना असिंबगिरोबे अदुदी आइना फागी तौबनी Sanarembi haiduna kauduna chatkirami abena saktathie nangna maram oiraga nusikhrabe imanabise namdana kaina haleba mifata nang chifamna pangkhangdana siyuko haina abesu mayum yore somda Sanarembi hoisu poregi mayum yore konungumnaba yumdu ubada mama macha anidu yengnaraduna Sanarembina murumurungba soli
ꯀꯩꯒꯤꯅꯣ ꯌꯨꯝꯁꯤꯗꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯕꯨ ꯎꯖꯗ꯭ꯔꯤꯅꯦ ꯐꯤꯂꯝꯗ ꯀꯔꯤꯗ ꯎꯕꯗꯒꯤ ꯍꯦꯟꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ ꯏꯕꯦꯝꯃ ꯁꯣꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯏꯆꯦꯁꯨ ꯆꯪꯕꯤꯔꯛꯑꯣ ꯁꯅꯥꯍꯟꯕꯤꯅ ꯐꯅꯤ ꯐꯅꯤ ꯏꯕꯦꯝꯃ ꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯏ ꯅꯨꯡꯁꯤꯅ ꯁꯤꯒꯤ ꯌꯨꯝꯁꯤꯗꯅ ꯅꯃꯥ ꯅꯆꯥ ꯂꯩꯔꯣ ꯑꯗꯨꯕꯨ ꯆꯥꯛꯇꯤ ꯄꯨꯂꯞ ꯆꯥꯒꯗꯕꯅꯤ ꯑꯁꯣꯝ ꯅꯥꯀꯟꯗꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤꯅꯤ ꯏꯪꯈꯣꯜꯗꯣ ꯌꯥꯝꯅ ꯆꯥꯎꯏ ꯃꯃꯥ ꯃꯆꯥꯅ ꯂꯩꯔꯤꯕ ꯌꯨꯝꯁꯤꯁꯨ ꯄꯤꯛꯇꯛꯅ ꯌꯥꯝꯅ ꯐꯖꯩ ꯀꯥꯗꯨꯗ ꯐꯃꯨꯡ 2 ꯊꯥꯏ ꯎꯄꯨꯁꯨ ꯐꯖꯅ ꯂꯩ ꯁꯣꯐꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯊꯝꯃꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯣꯏꯔꯥꯡꯗ ꯂꯩꯍꯧꯔꯤꯕ ꯌꯨꯝꯗꯨꯒ ꯌꯦꯡꯅꯔꯨꯔꯒꯗꯤ ꯑꯗꯨꯗꯤ ꯌꯦꯡꯒꯣꯟ ꯃꯨꯛꯇꯪ ꯆꯥꯎꯈ꯭ꯔꯦ ꯄꯣꯔꯩ ꯍꯣꯏꯒꯤ ꯌꯨꯝꯗꯨꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ ꯁꯅꯥꯍꯟꯕꯤꯗꯣ ꯃꯐꯤ ꯁꯠ ꯍꯣꯡꯇꯣꯛꯂꯒ ꯅꯨꯡꯁꯤ ꯍꯣꯏꯗ ꯂꯥꯛꯏ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯗꯤ ꯐꯃꯨꯡꯗꯨꯗ ꯂꯣꯛꯈꯥꯛꯂꯣꯡꯅ ꯍꯤꯞꯄꯒ ꯃꯈꯣꯡꯗꯨꯅ ꯃꯈꯥꯗꯒ ꯌꯥꯟꯊꯔꯒ ꯑꯕꯦꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯀꯞꯄꯤꯕꯅꯤ ꯁꯅꯥꯍꯟꯕꯤꯗꯣ ꯍꯦꯛ ꯆꯪꯂꯛꯄꯒ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯅꯆꯦꯕꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯟꯖꯥꯗꯨꯗ ꯄꯣꯔꯩꯁꯨ ꯆꯪꯉꯛꯏ ꯃꯃꯥ ꯅꯨꯡꯁꯤꯅ ꯐꯠ ꯍꯥꯏꯔꯛꯏ ꯏꯆꯥꯇꯣꯝꯕ ꯁꯦ ꯃꯥꯕꯣꯛ ꯀꯧꯒꯗꯕꯅꯤꯀꯣ ꯃꯈꯨꯠꯇꯨꯅ ꯁꯅꯥꯍꯟꯕꯤꯗ ꯊꯝꯃꯒ ꯍꯥꯏꯔꯛꯄꯅꯤ ꯄꯣꯔꯩꯅ ꯍꯣꯏꯃ ꯁꯅꯥꯍꯟꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯥꯕꯣꯛ ꯍꯥꯎꯅꯦ ꯏꯆꯥꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯃꯥꯕꯣꯛ ꯑꯩ ꯑꯁꯥꯏ ꯐꯥꯎꯕꯇꯪ ꯊꯣꯛꯎꯕꯅꯦ ꯑꯗꯣ ꯃꯥꯕꯣꯛ ꯑꯩꯈꯣꯏ ꯃꯥꯁꯦ ꯆꯥꯛ ꯊꯣꯡꯕ ꯌꯥꯝꯅ ꯇꯟꯕꯅꯤꯀꯣ ꯏꯁꯧꯁꯨ ꯌꯥꯝꯅ ꯂꯥꯡꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯗ ꯃꯤꯆꯤꯒ ꯈꯠꯆꯤꯜꯂꯤ ꯑꯗꯨꯕꯨꯗꯤ ꯅꯃꯥ ꯃꯊꯟꯇꯅ ꯇꯧꯕꯗꯣ ꯋꯥꯗꯅ ꯇꯧꯔꯤꯅꯦ ꯅꯣꯏꯅꯗꯤ ꯈꯪꯕ ꯅꯠꯇꯦꯗꯣ ꯑꯗꯣ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯥ ꯑꯃꯗꯤ ꯎꯗꯦꯅ ꯃꯥꯗꯤ ꯊꯕꯛ ꯆꯠꯈꯤꯌꯦ ꯏꯆꯦ ꯃꯇꯥꯡꯗꯨꯗ ꯄ꯭ꯔꯀꯥꯁꯁꯨ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯇꯩꯃ ꯈꯔ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅꯤ ꯉꯁꯤꯒꯤꯗꯤ ꯏꯇꯩꯃꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯍꯟꯕꯤ ꯍꯣꯏꯁꯨ ꯌꯨꯝꯁꯤꯗ ꯂꯩꯔꯛꯄ ꯊꯥ 5ꯃꯨꯛ ꯐꯥꯔꯛꯑꯕꯅꯤ ꯄꯣꯔꯩꯗꯤ ꯁꯅꯥꯍꯟꯕꯤꯅ ꯃꯣꯏꯗ ꯂꯩꯔꯤꯕꯁꯤ ꯁꯅꯔꯦꯝꯕꯤ ꯌꯥꯎꯏ ꯈꯪꯗ꯭ꯔꯤꯕꯅꯤ ꯑꯗꯨꯅ ꯃꯥꯗꯤ ꯃꯣꯏꯔꯥꯡꯗ ꯁꯅꯔꯦꯝꯕꯤꯕꯨ ꯎꯅꯕ ꯆꯠꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯀꯧꯕꯗꯤ ꯃꯔꯩꯈꯤꯗꯔꯦ ꯑꯗꯨꯗ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯜꯂꯛꯏꯉꯩ ꯇꯟꯖꯥꯗꯨꯗ ꯃꯥꯅ ꯒꯦꯠ ꯍꯦꯛ ꯂꯥꯟꯁꯤꯜꯂꯛꯄꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅ ꯐꯣꯟ ꯃꯦꯠꯇꯅ ꯆꯪꯈꯤꯕꯗꯣ ꯃꯇꯨꯡꯗꯒꯤ ꯍꯦꯛ ꯎꯍꯧꯔꯦ ꯄꯣꯔꯩꯅ ꯃꯊꯟꯇꯒ ꯁꯣꯜꯂꯤ ꯄꯣꯠꯅꯤ ꯍꯧꯖꯤꯛ ꯃꯥꯕꯣꯛ ꯍꯣꯏꯗ ꯆꯪꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯅꯍꯥꯟ ꯃꯈꯩꯁꯨ ꯂꯩꯕꯖꯥꯠꯂꯥ ꯑꯩꯗꯤ ꯑꯃꯨꯛꯇꯕꯨ ꯎꯗ꯭ꯔꯤꯅꯦ ꯑꯁꯨꯝꯅ ꯃꯊꯟꯇ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯁꯣꯝꯗ ꯊꯧꯕꯗꯤ ꯁꯅꯔꯦꯝꯕꯤ ꯂꯩꯔꯛꯇ꯭ꯔꯕꯗ ꯉꯥꯎꯆꯠꯅꯔꯤꯕꯅꯤ ꯊꯧꯕꯒ ꯔꯣꯍꯟꯒꯁꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯒꯤ ꯇꯣꯡꯇꯛꯅ ꯇꯣꯡꯕ ꯂꯩꯇꯣꯡꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯊꯧꯕꯅ ꯚꯥꯏ ꯁꯅꯔꯦꯝꯕꯤꯁꯤꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯊꯤꯕꯁꯨ ꯊꯤꯐꯝ ꯂꯩꯔꯛꯇ꯭ꯔꯦ ꯔꯣꯍꯟꯅ ꯅꯍꯥꯟꯃꯨꯛ ꯃꯥꯃ ꯏꯚꯣꯜ ꯍꯣꯏꯒꯤ ꯐꯥꯔꯝ ꯆꯠꯄ ꯅꯨꯃꯤꯠꯇ ꯂꯥꯛꯄ ꯅꯨꯄꯥꯗꯣ ꯑꯗꯨꯅꯒ ꯄꯨꯈ꯭ꯔꯖꯥꯠꯂꯥ ꯊꯧꯕꯅ
ꯄꯨꯔꯝꯃꯣꯏ ꯃꯥꯁꯨ ꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯨꯝꯕ ꯂꯥꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯏꯄꯥꯛꯇ ꯇꯥꯎꯕ ꯀꯣꯡꯒꯣꯟꯒꯨꯝꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯊꯟꯇ ꯃꯨꯠꯆꯈꯤ ꯒꯣꯄꯥꯅ ꯊꯧꯕꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯁꯅꯥꯍꯟꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯕꯕꯥ ꯊꯤꯕ ꯌꯥꯕꯗꯤ ꯊꯤꯔꯕꯅꯤ ꯑꯗꯨꯕꯨ ꯃꯋꯥ ꯃꯄꯥꯎꯗꯤ ꯑꯃꯠꯇ ꯐꯪꯗꯦ ꯀꯌꯥꯗ ꯂꯥꯛꯆꯈ꯭ꯔꯕꯅꯣ ꯊꯦꯡꯅꯕ ꯃꯤꯀꯨꯞꯇ ꯈꯪꯒꯅꯤꯗꯅ ꯑꯗꯣ ꯕꯕꯥ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁꯣꯝꯗ ꯄꯣꯔꯩꯅ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯏꯆꯥꯇꯣꯝꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ ꯅꯌꯥꯝꯕꯅ ꯃꯥꯒꯤ ꯒꯥꯔꯤ ꯉꯁꯥꯏ ꯄꯨꯗꯕꯅꯤ ꯑꯗꯨꯗ ꯅꯪ ꯁꯪꯂꯗꯤ ꯑꯃꯨꯛꯇ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯒꯦꯅ ꯀꯣꯜ ꯇꯧꯕꯅꯤ ꯅꯪꯅ ꯁꯨꯡꯄꯥꯏ ꯍꯦꯛ ꯄꯥꯏꯔꯤꯗꯨꯅ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯃꯥꯒꯤ ꯒꯥꯔꯤ ꯄꯨꯔꯤꯗꯨꯅ ꯀꯔꯤꯒꯤ ꯍꯣ ꯉꯁꯥꯏꯗꯣ ꯅꯪꯒꯤ ꯀꯀꯥ ꯍꯦꯔꯥꯅ ꯊꯤꯟꯕꯅꯦ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯈꯨꯗꯛꯇ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯄꯨꯈꯠꯈ꯭ꯔꯦ ꯑꯗꯨꯗ ꯅꯌꯥꯝꯕꯗꯣ ꯂꯧꯕ ꯆꯠꯄ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤꯅꯤ ꯍꯧꯖꯤꯛꯇꯤ ꯂꯥꯛꯑꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨꯗꯤ ꯂꯥꯛꯑꯦ ꯐꯔꯦ ꯑꯗꯨꯒꯅꯦ ꯅꯪꯅ ꯁ꯭ꯀꯨꯜꯒ ꯑꯃꯠꯇ ꯆꯠꯇꯤ ꯃꯈꯩ ꯐꯥꯔꯝꯗ ꯑꯗꯨꯝ ꯂꯥꯛꯏ ꯍꯥꯏꯀꯣ ꯃꯗꯨ ꯇꯧꯒꯅꯨ ꯆꯠꯂꯕꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯆꯠꯀꯗꯕꯅꯤ ꯅꯍꯥꯟꯃꯨꯛꯁꯨ ꯅꯪꯅ ꯇꯧꯔꯤꯕꯔꯥ ꯃꯤ ꯍꯦꯛꯇ ꯈꯟꯅꯩ ꯏꯆꯥꯇꯣꯝꯕ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯏꯃꯥ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯃꯥꯡꯗꯦꯕ ꯑꯗꯨꯅꯔꯥ ꯇꯧꯔꯤꯗꯣ ꯌꯥꯔꯦꯁꯦ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯑꯁꯨꯝꯅ ꯃꯃꯥꯁꯨ ꯊꯣꯛꯈꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯅꯥꯍꯟꯕꯤꯅ ꯅꯨꯡꯁꯤꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯕꯦꯝꯃ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯀꯝꯗꯧꯁꯤꯒꯦ ꯇꯥꯟꯖꯥꯗꯨꯗ ꯄꯣꯔꯩꯁꯨ ꯆꯪꯂꯛꯇꯨꯅ ꯃꯃꯥꯏꯗꯣ ꯂꯩꯗꯅ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯃꯥꯅ ꯌꯦꯡꯂꯤꯕꯁꯤ ꯁꯅꯔꯦꯝꯕꯤꯕꯨꯅꯤ ꯁꯅꯔꯦꯝꯕꯤꯁꯤ ꯅꯣꯡꯃꯇ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯕ ꯌꯥꯎꯔꯝꯗꯦ ꯃꯥꯕꯣ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯁꯧꯒ꯭ꯔꯤ ꯀꯥꯡꯍꯧ ꯄꯥꯛꯅꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯅꯌꯥꯝꯕꯁꯨ ꯀꯧꯊꯣꯔꯛꯑꯣꯗꯅ ꯍꯣꯏ ꯑꯁꯨꯝꯅ ꯄꯣꯔꯩꯁꯨ ꯃꯌꯥꯝꯕ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯁꯅꯔꯦꯝꯕꯤꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯃꯥ ꯄꯩꯁꯥ ꯈꯤꯇ ꯄꯤꯌꯣ ꯅꯨꯡꯁꯤꯅ ꯄꯩꯁꯥꯕꯨ ꯀꯌꯥꯅꯣꯅꯦ ꯊꯣꯏ ꯌꯥꯔꯅꯤꯌꯦ ꯏꯟꯗꯣꯝꯆꯥ ꯏꯃꯥꯗꯒꯤ ꯑꯗꯨꯝ ꯂꯧꯔꯒꯦ ꯆꯞ ꯃꯥꯟꯅꯗꯔꯣ ꯑꯩꯅ ꯄꯤꯔꯁꯨ ꯁꯅꯔꯦꯝꯕꯤꯁꯦ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯕꯔꯥ ꯑꯣꯏꯅꯕꯅꯤ ꯄꯣꯔꯩꯒ ꯊꯥꯅꯤꯡꯒꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃꯃꯝ ꯆꯤꯡꯊꯣꯛꯇꯨꯅ ꯐꯝꯊꯔꯛꯏ ꯊꯥꯅꯤꯡꯅ ꯁꯅꯥꯍꯟꯕꯤꯗ ꯍꯥꯏꯔꯛꯏ ꯃꯥꯕꯣ ꯅꯆꯥꯅꯨꯄꯤ ꯑꯃꯁꯨ ꯌꯥꯎꯔꯛꯏ ꯍꯥꯏꯗꯥꯏꯅꯦ ꯃꯁꯛꯁꯨ ꯎꯗꯦ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯈꯤꯒꯦ ꯄꯣꯔꯩꯗꯤ ꯁꯣꯝꯗ ꯃꯌꯥꯝꯕꯅ ꯍꯪꯂꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨꯔꯣ ꯑꯩꯅꯗꯤ ꯆꯠꯂꯨꯔꯅꯨ ꯍꯥꯏꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯤꯡ ꯆꯟꯕꯗ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯐꯥꯁ ꯐꯨꯗ ꯑꯃꯗ ꯊꯕꯛ ꯌꯥꯎꯕ ꯆꯠꯈꯤꯕꯅꯦ ꯑꯗꯨꯒꯤꯗꯤ ꯑꯩꯈꯣই ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯀꯩꯗꯧꯕꯒꯤ ꯆꯠꯂꯤꯕꯅꯣ ꯍꯌꯦꯡꯗꯒꯤ ꯆꯠꯍꯜꯂꯅꯨ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯍꯧꯋꯤ ꯏꯟꯁꯥꯡꯗꯣ ꯆꯥꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯏꯆꯥꯅꯤꯕꯣ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯥꯕꯣ ꯑꯅꯤꯗꯨꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯕꯦꯁꯤꯟꯗ ꯃꯀꯨꯔ ꯍꯥꯡꯇꯣꯛꯇꯨꯅ ꯊꯣꯛꯈꯔꯦ ꯄꯣꯔꯩꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯁꯅꯔꯦꯝꯕꯤ ꯊꯤꯔꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ ꯏꯆꯥꯇꯣꯝꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯇꯣꯔꯦ ꯏꯃꯥ ꯀꯩꯁꯨ ꯆꯠꯂꯣꯏꯌꯦ ꯏꯃꯥꯟꯅꯕ ꯑꯃ ꯎꯅꯔꯨꯒꯦ ꯇꯧꯕꯅꯤ ꯑꯗꯣ ꯄꯪꯊꯦꯡꯗꯤ ꯊꯦꯡꯅ ꯍꯜꯂꯛꯅꯨꯀꯣ ꯑꯁꯨꯝꯅ ꯅꯨꯄꯥꯗꯨꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯁꯨꯝ ꯊꯧꯔꯛꯄꯗ ꯁꯅꯔꯦꯝꯕꯤꯗꯣ ꯁꯨꯡꯎ ꯎꯔꯝꯗꯦ ꯃꯊꯟꯇ ꯈꯜꯂꯤ ꯀꯗꯥꯏꯗ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯏꯝꯐꯥꯜꯗ ꯂꯩꯕ ꯑꯩꯅ ꯊꯤꯕ ꯐꯪꯗꯔꯦ ꯑꯗꯨꯒ ꯑꯔꯥꯞꯄꯗꯒꯤ ꯂꯥꯛꯄ ꯃꯥꯅ ꯀꯅꯥꯅ ꯄꯨꯁꯤꯟꯗꯨꯅ ꯌꯥꯎꯔꯤꯖꯥꯠꯅꯣ ꯇꯁꯦꯡꯕꯗꯤ ꯉꯁꯥꯏ ꯃꯥꯅ ꯊꯤꯔꯤꯕ ꯐꯥꯁ ꯐꯨꯗ ꯃꯌꯥꯝꯗꯨꯗ ꯌꯥꯎꯔꯤꯕꯅꯤ ꯁꯅꯔꯦꯝꯕꯤꯅ ꯄꯣꯠ ꯂꯩꯕ ꯆꯠꯈꯤꯕ ꯃꯇꯥꯡꯅꯤ ꯁꯣꯝꯗ ꯄꯣꯔꯩꯗꯤ ꯉꯁꯥꯏ ꯁꯅꯥꯍꯟꯕꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯈꯤꯕꯗꯣ
ꯑꯗꯨꯗ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈꯤꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯁꯅꯥꯔꯦꯝꯕꯤ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯃꯌꯥꯒꯤ ꯒꯥꯔꯗꯦꯟꯗꯨꯗ ꯐꯝꯗꯨꯅ꯫ ꯃꯇꯥꯡꯗꯨꯗ ꯄꯥꯈꯥꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯒꯥꯔꯤꯗꯣ ꯃꯅꯨꯡꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯆꯥ ꯂꯩꯕ ꯎꯕꯗ, "ꯏꯆꯥꯇꯣꯝꯕ, ꯅꯪꯗꯤ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣ?" "ꯕꯕꯥ, ꯀꯩꯅꯣꯝꯇ ꯍꯪꯒꯦ." ꯄꯥꯀꯥꯅ ꯒꯥꯔꯤꯗꯣ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯑꯗꯨꯕꯨꯔꯣ, ꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯔꯛꯄ꯭ꯔꯣ?" "ꯍꯣꯏꯅꯦ, ꯌꯥꯎꯔꯛꯏ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ?" "ꯃꯁꯛ ꯁꯨꯡꯎ ꯎꯗꯕꯗꯨꯗ ꯆꯨꯝꯅ ꯁꯨꯝ ꯍꯪꯕꯅꯤꯗ." "ꯌꯥꯔꯦ, ꯁꯤꯔꯥꯟ ꯇꯨꯔꯥꯟ ꯇꯧꯒꯅꯨ꯫ ꯊꯦꯡꯉꯦꯀꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ." "ꯈꯪꯒꯅꯦꯕ ꯉꯁꯤꯗꯤ, ꯊꯣꯛꯂꯛꯇꯤ ꯐꯥꯎꯕ ꯉꯥꯏꯒꯦ." ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯁꯅꯥꯔꯦꯝꯕꯤꯅ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯃꯃꯥꯏꯗꯣ ꯃꯇꯨꯡꯂꯣꯝꯗ ꯂꯩꯁꯤꯜꯂꯒ ꯃꯈꯨꯠꯇ ꯃꯤꯅꯔꯦꯜ ꯋꯥꯇꯔ ꯑꯃ ꯊꯥꯡꯀꯠꯂꯛꯇꯨꯅ ꯏꯁꯤꯡ ꯊꯛꯄꯗꯣ ꯍꯦꯛ ꯎꯔꯨꯔꯦ꯫ "ꯑꯦ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤ, ꯑꯗꯨꯒ ꯃꯥꯅ ꯏꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯦꯕ꯫ ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯑꯩꯕꯨ ꯉꯥꯎꯔꯖꯥꯠꯂꯥ?" ꯁꯅꯥꯍꯟꯕꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯏꯆꯥꯊꯣꯏ, ꯅꯪꯕꯨ ꯆꯥꯛꯁꯦ ꯃꯌꯥꯝꯒ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ." "ꯏꯃꯥ, ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ." ꯍꯥꯏꯔꯛꯏ꯫ "ꯀꯣꯟꯅ ꯆꯥꯕ ꯌꯥꯔꯣꯏ꯫ ꯅꯕꯨꯡ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯃꯁꯛ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯍꯪꯉꯤꯕꯅꯤ." "ꯏꯃꯥ, ꯄꯥꯕꯨꯡ ꯄꯥꯀꯥꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯆꯥꯅꯨꯄꯥ ꯑꯅꯤꯗꯣ ꯎꯗꯅꯕ ꯎꯌꯣꯠ ꯂꯣꯜꯂꯤꯕꯁꯦ." "ꯈꯪꯗ꯭ꯔꯦꯗ ꯑꯩ." ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯍꯟꯕꯤꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯅꯥꯔꯦꯝꯕꯤꯗꯤ ꯁꯣꯝꯗ ꯍꯨꯃꯥꯡ ꯁꯧꯏ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯣꯔꯩꯅ ꯃꯇꯨꯡꯗꯒꯤ, "ꯏꯆꯟ." ꯁꯅꯥꯔꯦꯝꯕꯤꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯅ ꯏꯉꯛ ꯉꯛꯅ, "ꯁꯅꯥꯔꯦꯝꯕꯤ, ꯅꯪ ꯑꯣꯏꯔꯦ?" "ꯍꯣꯏ, ꯗꯗꯥꯗꯤ ꯁꯤꯗ ꯀꯃꯥꯏꯅ?" "ꯁꯅꯥꯔꯦꯝꯕꯤ, ꯑꯩ ꯅꯪꯕꯨ ꯊꯤꯕꯗ ꯑꯉꯥꯎꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ." ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯟꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯄꯣꯔꯩꯅ꯫ "ꯗꯗꯥ, ꯅꯪ ꯀꯀꯥ ꯄꯥꯀꯥꯒꯤ ꯃꯆꯥꯔꯥ?" "ꯃꯥꯅꯤ, ꯑꯩꯅ ꯑꯇꯣꯝꯕꯅꯤ꯫ ꯅꯪꯅ ꯅꯣꯡꯃꯇ ꯂꯩ ꯈꯪꯍꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ?" "ꯗꯗꯥ, ꯑꯩꯁꯨ ꯌꯨꯝꯁꯦ ꯗꯗꯥꯒꯤꯅꯤ ꯈꯪꯗꯤꯌꯦ, ꯑꯗꯨꯅꯅꯤ꯫ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯎꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯪꯕꯗꯣ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯤ." ꯄꯣꯔꯩꯅ, "ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯥꯛ ꯆꯥꯕꯗ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯕꯗꯤ ꯅꯍꯥꯟꯅ ꯈꯪꯉꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅ ꯅꯪꯕꯨ ꯅꯍꯥꯟ ꯃꯈꯩ ꯋꯥꯅ ꯊꯤꯔꯤꯕꯁꯦ ꯊꯤꯔꯝꯃꯣꯏꯗꯅ." "ꯑꯗꯣ ꯁꯅꯥꯔꯦꯝꯕꯤ, ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ." "ꯗꯗꯥ, ꯑꯗꯨ ꯍꯥꯏꯒꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯆꯥꯗꯤ ꯅꯈꯣꯏꯗ ꯀꯔꯝꯅ ꯂꯩꯕꯅꯣ ꯍꯥꯏꯕ ꯗꯗꯥꯅ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯗꯗꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ." "ꯁꯅꯥꯔꯦꯝꯕꯤ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯅꯨꯡꯁꯤꯕꯗ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕ ꯈꯥꯏꯕ꯭ꯔꯥ? ꯅꯪꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯁꯨ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯒꯅꯤ." "ꯐꯔꯦ ꯗꯗꯥ, ꯃꯤꯅ ꯎꯈ꯭ꯔꯗꯤ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯅꯤ, ꯆꯪꯉꯒꯦ." "ꯐꯔꯦ, ꯆꯪꯖꯔꯣ." "ꯑꯗꯣ ꯗꯗꯥꯁꯨ ꯆꯪꯕꯤꯔꯣ." ꯑꯌꯨꯛꯅꯤ ꯁꯅꯥꯔꯦꯝꯕꯤꯗꯣ ꯃꯍꯧꯁꯥꯒꯨꯝ ꯉꯟꯇꯥꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯊꯧꯗꯣ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯕꯗ ꯗꯤꯄꯥꯅ, "ꯀꯔꯤꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯅ?" "ꯏꯆꯦ, ꯉꯔꯥꯡꯒꯤ ꯂꯣꯏꯁꯤꯜꯂꯝꯗꯕ ꯊꯕꯛ ꯈꯔ ꯂꯩꯍꯧꯕꯗꯣ ꯑꯗꯨꯒꯤ ꯉꯟꯅ ꯂꯥꯛꯆꯔꯕꯅꯤ." "ꯍꯣꯏ ꯍꯣꯏ." ꯗꯤꯄꯥꯁꯦ ꯐꯥꯁ ꯐꯨꯗ ꯑꯁꯤꯒꯤ ꯃꯄꯨꯅꯤ, ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ ꯏꯃꯨꯡꯅꯤ, ꯑꯗꯨꯕꯨ ꯃꯥꯅ ꯄꯣꯔꯩꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤ꯫ ꯗꯤꯄꯥꯒꯤ ꯃꯄꯥꯒ ꯄꯣꯔꯩꯒꯤ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯧꯕꯒ ꯔꯣꯍꯦꯟꯒꯁꯨ ꯁꯅꯥꯔꯦꯝꯕꯤ ꯊꯤꯕ ꯆꯠꯄꯗ ꯋꯥꯏ ꯍꯥꯏꯗꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯁꯅꯥꯔꯦꯝꯕꯤꯅ ꯊꯣꯡꯒꯤ ꯒ꯭ꯂꯥꯁꯇꯨꯗꯒꯤ ꯑꯅꯤꯗꯨ ꯎꯔꯦ꯫
ꯁꯅꯔꯦꯝꯕꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ, ꯂꯤꯅꯥ, ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯨ, ꯑꯁꯤꯗ ꯐꯝꯃꯤꯕ ꯅꯨꯄꯥ ꯑꯅꯤꯁꯦ ꯎꯔꯕ꯭ꯔꯥ? ꯎꯏꯌꯦ. ꯑꯁꯤ ꯀꯩꯗꯧꯔꯒꯦ? ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤ. ꯁꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ. ꯊꯧꯕꯅ, ꯚꯥꯏ, ꯀꯔꯤ ꯆꯥꯁꯤꯒꯦ? ꯈꯪꯗꯦꯗ, ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯈꯤꯁꯤ. ꯏꯁꯤꯡ ꯑꯃꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ. ꯂꯤꯅꯥꯅ ꯏꯁꯤꯡꯗꯣ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ. ꯗꯗꯥ, ꯏꯁꯤꯡ ꯁꯣꯝꯗ ꯂꯩꯖꯔꯦ. ꯔꯣꯍꯦꯟꯅ ꯏꯁꯤꯡꯗꯣ ꯂꯧꯅ ꯂꯧꯅ ꯍꯥꯏꯔꯛꯏ. ꯏꯆꯟꯁꯦ ꯁꯛ ꯌꯥꯝꯅ ꯐꯖꯩꯀꯣ. ꯑꯗꯣ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯗꯗꯥ, ꯑꯩꯗꯤ ꯂꯤꯅꯥ ꯀꯧꯋꯦ. ꯌꯥꯝꯅ ꯐꯖꯩꯌꯦ. ꯊꯧꯕꯅ ꯃꯔꯛ ꯊꯟꯅ ꯍꯥꯏꯔꯛꯏ. ꯏꯆꯟ, ꯑꯆꯥꯄꯣꯠ ꯑꯅꯤꯇꯒ ꯄꯨꯊꯣꯛꯄꯤꯔꯛꯑꯣ. ꯔꯣꯍꯦꯟꯅ ꯂꯤꯅꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯨ ꯎꯔꯗꯨꯅ, ꯚꯥꯏ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯀꯔꯤꯝ ꯇꯧꯗꯦꯍꯦ, ꯑꯩ ꯀꯩꯗꯧꯔꯒꯦ? ꯇꯧꯗꯦ, ꯃꯤꯠꯌꯦꯡꯗꯣ ꯈꯔ ꯐꯖꯗꯕ. ꯂꯤꯅꯥꯅ ꯑꯆꯥꯄꯣꯠ ꯑꯅꯤꯗꯣ ꯇꯦꯕꯜꯗ ꯊꯝꯒꯦ ꯇꯧꯕꯗ ꯔꯣꯍꯦꯟꯅ ꯃꯈꯨꯠꯇꯣ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯛꯏ. ꯑꯗꯨꯗ ꯂꯤꯅꯥꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯊꯧꯕꯅ, ꯏꯆꯟ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ. ꯃꯇꯥꯡꯗꯨꯗ ꯄꯣꯔꯩꯁꯨ ꯂꯥꯛꯏ. ꯑꯗꯨꯒ ꯃꯅꯨꯡꯗ ꯄꯔꯞ ꯆꯪꯈꯤ. ꯁꯅꯔꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯞꯇꯛꯅ, ꯁꯅꯔꯦꯝꯕꯤ, ꯅꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯒꯨꯟꯗꯥꯁꯦ ꯁꯤ ꯌꯧꯔꯛꯑꯦꯅꯦ. ꯑꯩꯁꯨ ꯈꯪꯗꯤꯌꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯣ ꯅꯪ ꯂꯩꯕꯗꯤ ꯎꯈꯤꯕꯔꯥ? ꯎꯈꯤꯗꯦ. ꯐꯔꯦ, ꯎꯍꯟꯒꯅꯨ. ꯃꯁꯤ ꯅꯪ ꯊꯤꯕ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ. ꯍꯌꯦꯡꯗꯒꯤ ꯅꯪ ꯁꯤꯗ ꯆꯠꯄ ꯌꯥꯔꯣꯏ. ꯁ꯭ꯀꯨꯜ ꯃꯤꯡ ꯑꯩꯅ ꯆꯜꯂꯝꯕꯅꯤ. ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯅꯣ? ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯗꯅꯤ. ꯑꯗꯨꯗ ꯀꯩꯗꯧꯕꯒꯤ ꯆꯠꯂꯤꯕꯅꯣ? ꯀꯔꯤꯒꯤꯅꯣ? ꯂꯩꯁꯦꯝꯕ ꯁ꯭ꯀꯨꯜꯗꯤ ꯄꯩꯁా ꯄꯥꯏꯕ ꯃꯆꯥ ꯃꯁꯨꯅ ꯇꯝꯒꯗꯕꯅꯤ. ꯑꯩꯈꯣꯏꯒꯨꯝꯕ ꯃꯤꯅ ꯇꯝꯒꯗꯕ ꯅꯠꯇꯦ. ꯌꯥꯔꯦ, ꯃꯔꯩ ꯇꯧꯔꯒꯅꯨ. ꯑꯩꯁꯨ ꯊꯧꯕꯅ ꯁꯤ ꯌꯧꯁꯤꯜꯂꯛꯄꯁꯤꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯏꯖꯥꯅꯤ. ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯝ ꯁꯦꯟꯅꯒꯅꯤ. ꯊꯧꯕꯅ, ꯍꯧꯖꯤꯛ ꯁꯤꯗ ꯆꯪꯈꯤꯕꯗꯨ ꯄꯣꯔꯩ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯀꯩꯅꯣ. ꯁꯤꯕꯨ ꯃꯣꯏꯒꯤ ꯑꯣꯏꯖꯥꯠꯂꯣ? ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯀꯩꯝꯕꯨꯗꯤ ꯇꯧꯗꯦ, ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ. ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯕꯤꯟ ꯄꯤꯔꯝꯗꯨꯅ ꯆꯠꯈꯔꯦ. ꯄꯣꯔꯩꯅ, ꯂꯤꯅꯥ, ꯑꯅꯤꯁꯦ ꯂꯥꯛꯑꯕꯗꯤ ꯆꯦꯛꯁꯤꯜꯂꯨ. ꯃꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤ. ꯁꯅꯔꯦꯝꯕꯤꯗꯤ ꯍꯌꯦꯡꯗꯒꯤ ꯂꯥꯛꯍꯜꯂꯔꯣꯏ. ꯂꯥꯛꯅꯤ. ꯄꯣꯔꯩꯅ, ꯌꯥꯔꯣꯏ. ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯊꯧꯕꯅ ꯊꯤꯔꯤꯕꯁꯦ ꯅꯪꯅꯤ, ꯑꯩ ꯅꯠꯇꯤꯌꯦ. ꯎꯍꯟꯗ꯭ꯔꯒ ꯂꯣꯏꯔꯦ. ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯁꯥꯎꯔꯛꯑꯅꯤ. ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯥ? ꯆꯠꯁꯤꯜꯂꯛꯑꯣ. ꯗꯗꯥ ꯆꯠꯂꯝꯃꯣ, ꯑꯩ ꯀꯣꯟꯅ ꯂꯥꯛꯑꯒꯦ. ꯌꯥꯔꯣꯏ ꯍꯥꯏꯕꯅꯦ. ꯔꯤꯅꯥꯅ, ꯁꯅꯔꯦꯝꯕꯤ, ꯆꯠꯂꯣ, ꯊꯕꯛꯁꯨ ꯂꯣꯏꯔꯦ. ꯑꯗꯣ ꯅꯪꯗꯤ? ꯑꯩꯗꯤ ꯅꯛꯏꯗꯅ. ꯄꯣꯔꯩꯅ, ꯑꯗꯨꯅꯦ. ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯃꯆꯥꯗꯨꯗ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯏ. ꯊꯣꯡꯒꯥꯟꯒꯤ ꯒꯦꯠ ꯃꯄꯥ ꯌꯧꯔꯛꯄꯗ, ꯗꯗꯥ, ꯅꯪ ꯆꯪꯉꯝꯃꯣ. ꯀꯩꯒꯤꯅꯣ? ꯀꯀꯥꯅ ꯎꯈꯤꯅꯤꯌꯦ. ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕ. ꯐꯔꯦ, ꯌꯥꯝꯅ ꯊꯨꯅ ꯆꯪꯉꯛꯑꯣ. ꯍꯣꯏ, ꯆꯪꯉꯛꯑꯒꯦꯕ. ꯊꯥꯅꯤꯜꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯄꯒꯤ ꯃꯄꯥ ꯆꯥꯅ ꯊꯦꯡꯅꯔꯦ. ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯃꯉꯛꯇꯨ ꯇꯤꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯅꯕꯥꯅꯤꯅ ꯇꯧꯔꯤꯗꯨꯅ? ꯆꯪꯉꯣ. ꯁꯅꯔꯦꯝꯕꯤꯗꯤ ꯏꯀꯥꯏꯕꯅ ꯀꯞꯇꯨꯔꯕꯅꯤ. ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ? ꯗꯥ ꯑꯆꯧꯕꯅ ꯂꯥꯟꯅ ꯈꯜꯂꯝꯃꯅꯤ. ꯑꯗꯣ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯝꯂꯕꯗꯤ ꯊꯣꯛꯈꯤꯗꯔꯣ? ꯑꯅꯤꯗꯨꯁꯨ ꯉꯥꯡ ꯆꯪꯉꯛꯏ. ꯁꯅꯔꯦꯝꯕꯤꯅ ꯆꯪꯈꯤꯕꯗꯣ ꯄꯣꯔꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯊꯧꯕꯗꯤ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤ
ꯊꯤꯕ ꯁꯨꯡꯂꯦꯞ ꯂꯦꯞꯐꯝꯗꯦ꯫ ꯔꯣꯍꯦꯟꯅ ꯕꯥꯏ, ꯑꯩ ꯏꯝꯐꯥꯜꯗ ꯃꯇꯝ ꯈꯔ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯀꯔꯤ ꯂꯩꯔꯒꯦ? ꯑꯩꯈꯣꯏ ꯃꯥꯃꯗꯣ ꯅꯥꯔꯦꯌꯦ, ꯃꯣꯏꯒꯤ ꯃꯤꯔꯣꯜ ꯂꯩꯇꯕꯒꯤꯅꯤ, ꯑꯩ ꯂꯥꯛꯑꯣꯅ ꯀꯧꯔꯛꯑꯦ, ꯑꯗꯣ ꯑꯩꯅ ꯆꯠꯂꯗꯤ ꯅꯪꯒꯤ ꯁꯅꯔꯦꯝꯕꯤꯗꯣ ꯈꯔ ꯈꯔ ꯌꯦꯡꯕꯤꯔꯛꯀꯦ꯫ ꯐꯔꯦꯅꯦ, ꯆꯠꯊꯣꯛꯎꯔꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯁꯣꯝꯗ ꯁꯅꯥꯍꯟꯕꯤꯅ ꯏꯕꯦꯝꯃ, ꯅꯪꯒꯤ ꯀꯀꯥꯅ ꯁ꯭ꯀꯨꯜꯒꯤ ꯃꯤꯡꯁꯨ ꯆꯜꯂꯦ ꯍꯥꯏꯕꯅꯦ, ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯗꯗꯥ ꯄꯣꯔꯩꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁꯇꯣ ꯂꯩꯃꯤꯟꯅꯔꯨꯔꯣ꯫ ꯏꯃꯥ, ꯗꯗꯥꯒ ꯆꯠꯄ ꯇꯜꯂꯦꯗ, ꯔꯤꯅꯥꯒ ꯑꯣꯏꯅ ꯆꯠꯂꯒꯦ꯫ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯑꯁꯤ ꯂꯦꯞꯆꯔꯨꯔꯕꯒꯤ ꯇꯨꯡꯗ ꯅꯍꯧꯅꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯅꯨꯡꯁꯤ ꯏꯆꯦꯟ ꯏꯄꯤꯁꯣꯗ 6꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ, ꯁꯅꯔꯦꯝꯕꯤꯅ ꯀꯤꯆꯟꯗ ꯀꯣꯐꯤ ꯁꯦꯝꯂꯤꯉꯩꯗ ꯄꯣꯔꯩꯅ ꯁꯅꯔꯦꯝꯕꯤ, ꯂꯣꯏꯁꯤꯜꯂꯣ, ꯊꯦꯡꯈꯤꯅꯤꯕ꯫ ꯄꯣꯔꯦ, ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯀꯩꯅꯣ, ꯃꯥꯕꯣꯛꯅ ꯍꯥꯏꯗ꯭ꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯍꯥꯏꯔꯛꯇꯦꯅ꯫ ꯑꯁ, ꯅꯪꯒꯤ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯂꯩꯕꯒꯤ ꯍꯥꯏꯕꯗꯣ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯅ ꯔꯤꯅꯥꯒ ꯆꯠꯂꯒꯦ ꯍꯥꯏꯈꯤꯕꯅꯦ꯫ ꯑꯦ, ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ, ꯑꯩꯗꯤ ꯅꯪꯒ ꯆꯠꯀꯅꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯒ, ꯋꯥꯊꯤ ꯇꯧꯅꯨ, ꯂꯣꯏꯁꯤꯜꯂꯛꯑꯣ꯫ ꯗꯗꯥ, ꯌꯥꯔꯣꯏꯕ, ꯑꯩꯗꯤ ꯉꯁꯥꯏꯅ ꯔꯤꯅꯥꯗ ꯍꯥꯏꯈ꯭ꯔꯦꯕ꯫ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈꯣ꯫ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ? ꯉꯝꯃꯔꯣꯏ꯫ ꯉꯝꯗꯕ ꯌꯥꯔꯣꯏ, ꯑꯩ ꯍꯥꯏꯒꯦꯁꯦ꯫ ꯍꯥꯏꯅꯨꯀꯣ ꯗꯗꯥ, ꯍꯥꯏꯒꯅꯣꯕ꯫ ꯑꯣ, ꯅꯪ ꯑꯩꯒ ꯆꯠꯄ ꯉꯝꯃꯔꯣꯏ? ꯉꯝꯃꯔꯣꯏ꯫ ꯑꯁꯦꯡꯕꯒꯤ ꯉꯝꯃꯔꯣꯏ? ꯍꯣꯏ, ꯉꯝꯃꯔꯣꯏ ꯍꯥꯏꯕ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ꯫ ꯑꯁꯨꯝꯅ ꯄꯣꯔꯩꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯗꯤ ꯄꯣꯔꯩꯅ ꯊꯣꯛꯈꯤꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯛꯏ꯫ ꯄꯣꯔꯩ, ꯑꯩꯁꯨ ꯅꯪꯒ ꯆꯠꯅꯤꯡꯗꯕ ꯅꯠꯇꯤꯌꯦ꯫ ꯅꯪꯒ ꯑꯩꯒ ꯁꯨꯝ ꯂꯣꯏꯅꯔꯕꯗꯤ ꯀꯀꯥ ꯍꯣꯏꯅ ꯂꯥꯟꯅ ꯈꯟꯈꯤꯅꯤ, ꯑꯗꯨꯒꯤ ꯉꯥꯛꯊꯣꯛꯆꯕꯅꯤ ꯗꯗꯥ꯫ ꯁꯣꯝꯗ ꯁꯅꯔꯦꯝꯕꯤꯒꯤ ꯐꯣꯟꯗꯤ ꯉꯁꯥꯏ ꯄꯣꯔꯩꯅ ꯔꯤꯅꯥꯗ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯗꯣꯛꯀꯦ ꯇꯧꯕꯗ ꯄꯥꯏꯈꯤꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯔꯤꯅꯥꯒꯤ ꯀꯣꯜ ꯂꯥꯛꯑꯝꯃꯤ꯫ ꯄꯣꯔꯩꯅ ꯃꯈꯣꯟꯒ ꯁꯦꯝꯃꯒ, ꯍꯜꯂꯣ ꯁꯅꯔꯦꯝꯕꯤ, ꯑꯩꯗꯤ ꯂꯣꯏꯔꯦ, ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯏꯕꯦꯝꯃ, ꯃꯥꯗꯤ ꯄꯣꯔꯩꯒ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯄꯥꯕꯨꯡꯂꯣ? ꯃꯥꯅꯦ ꯃꯥꯅꯦ꯫ ꯑꯣ, ꯌꯥꯔꯦ ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯊꯝꯃꯣ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯅꯔꯦꯝꯕꯤꯗꯤ ꯁꯣꯝꯗ ꯄꯣꯔꯩꯒꯤ ꯀꯥꯗ ꯐꯣꯟ ꯂꯧꯕ ꯆꯪꯒꯅꯤ ꯈꯟꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯤ꯫ ꯄꯣꯔꯩꯒꯤ ꯀꯥꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯥꯜꯂꯤ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯅꯥꯝꯇ ꯆꯪꯕ ꯌꯥꯗꯦ꯫ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯆꯪꯕꯗꯒꯤ ꯍꯦꯟꯅ ꯁꯣꯝꯗ ꯅꯨꯄꯤꯗꯣ ꯇꯟꯅ ꯇꯟꯅ ꯄꯣꯔꯩꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯊꯣꯡꯖꯤꯟ ꯃꯌꯥ ꯌꯧꯔꯛꯄꯗ ꯉꯥꯏꯍꯥꯛꯇꯤ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯄꯣꯔꯩꯅ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ꯫ ꯁꯥꯎꯁꯤꯟꯅꯗꯨꯅ ꯁꯅꯔꯦꯝꯕꯤꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯃꯈꯥꯗ ꯀꯨꯝꯊꯈꯤꯒꯦ ꯇꯧꯕꯗ, ꯗꯗꯥ, ꯑꯩꯒꯤ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ, ꯑꯩ ꯔꯤꯅꯥꯗ ꯀꯣꯜ ꯑꯝꯇ ꯇꯧꯒꯦ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ? ꯂꯣꯏꯁꯤꯜꯂꯕ꯭ꯔꯥ ꯍꯪꯒꯦ ꯇꯧꯕꯅꯦ꯫ ꯄꯣꯔꯩꯗꯤ ꯁꯣꯝꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤꯒ ꯇꯧꯔꯤꯕꯅꯤ꯫ ꯍꯪꯉꯣ ꯍꯪꯉꯣ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄꯤꯔꯛꯏ꯫ ꯁꯅꯔꯦꯝꯕꯤꯅ ꯔꯤꯅꯥꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯍꯜꯂꯣ ꯁꯅꯔꯦꯝꯕꯤ, ꯅꯪ ꯍꯜꯂꯛꯑꯕ꯭ꯔꯣ? ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪꯕꯨ ꯉꯁꯥꯏ ꯄꯣꯔꯩꯒ ꯕꯖꯥꯔꯗ ꯆꯠꯈꯤ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯔꯦ ꯌꯥꯔꯦ, ꯈꯪꯉꯦ, ꯊꯝꯃꯒꯦꯀꯣ꯫ ꯗꯗꯥ, ꯍꯥꯎꯅꯦ? ꯇꯥꯅꯤꯡꯗꯦꯍꯦ, ꯅꯪ ꯉꯁꯥꯏ ꯔꯤꯅꯥꯗ ꯀꯔꯤ ꯍꯥꯏꯕ? ꯑꯦ, ꯑꯩꯗꯤ ꯀꯩꯁꯨ ꯍꯥꯏꯗꯦꯍꯦ꯫ ꯅꯪꯅ ꯍꯥꯏꯗꯅ ꯀꯅꯥꯅ ꯍꯥꯏꯗꯣꯏꯅꯣ? ꯌꯥꯔꯦ, ꯈꯪꯉꯕ ꯅꯠꯇ꯭ꯔꯣ? ꯂꯣꯏꯁꯤꯜꯂꯨꯔꯣ, ꯆꯠꯂꯣ꯫
ꯃꯇꯥꯡꯗꯨꯗ ꯅꯨꯡꯁꯤꯁꯨ ꯂꯥꯛꯄꯒ ꯑꯅꯤꯗꯨꯅ ꯂꯩꯔꯝꯃꯤꯗꯨꯒ ꯃꯄꯥ ꯆꯥꯅ ꯊꯦꯡꯅꯔꯦ꯫ ꯏꯆꯥ ꯊꯣꯏꯕ, ꯅꯕꯥꯅꯤꯕꯨ ꯕꯖꯥꯔ ꯆꯠꯀꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯍꯣꯏ ꯏꯃꯥ, ꯆꯠꯇꯣꯏꯅꯦ꯫ ꯅꯨꯡꯁꯤꯗꯣ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯩ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯊꯦꯡꯈꯤꯅꯤ꯫ ꯊꯣꯏ, ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯍꯥꯏꯒꯦ? ꯁꯅꯥꯔꯦꯝꯕꯤꯗꯤ ꯁꯣꯝꯗ ꯃꯤꯍꯨꯟꯒ ꯁꯨꯗ꯭ꯔꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯄꯩꯁꯥꯒ ꯌꯥꯔꯗꯔꯣ? ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯌꯥꯔꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯦꯝꯕꯤꯁꯨ ꯆꯠꯈꯔꯦ꯫ ꯅꯨꯡꯁꯤꯅ ꯃꯆꯥꯗ, ꯏꯆꯥ ꯊꯣꯏ, ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ꯫ ꯏꯃꯥ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯣꯏꯅ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯎꯗ ꯍꯥꯏꯗꯨꯕꯣ? ꯍꯥꯏ, ꯅꯪꯅ ꯁꯅꯥꯔꯦꯝꯕꯤꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏ, ꯅꯈꯣꯏ ꯅꯄꯥꯅ ꯈꯪꯈ꯭ꯔꯕꯗꯤ ꯂꯥꯟ ꯇꯥꯗꯣꯏꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯁꯅꯥꯔꯦꯝꯕꯤꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯃꯥ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ꯫ ꯍꯣꯏ, ꯌꯥꯝꯅꯕꯨꯗꯤ ꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯗ ꯅꯣꯏꯒꯤ ꯅꯄꯥꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯅꯕ ꯇꯧꯔꯣ꯫ ꯅꯄꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯍꯜꯂꯛꯅꯕ ꯇꯧ꯫ ꯍꯣꯏ ꯏꯃꯥ꯫ ꯁꯣꯝꯗ ꯔꯣꯍꯦꯟꯁꯨ ꯏꯝꯐꯥꯜꯗ ꯂꯩꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯄꯣꯔꯩꯒ ꯅꯨꯄꯤ ꯑꯃꯒ ꯀꯣꯔꯅꯔ ꯊꯩꯖꯤꯟꯈꯤꯕꯗꯣ ꯎꯍꯧꯔꯦ꯫ ꯒꯥꯔꯤ ꯖꯥꯝ ꯑꯣꯏꯕ ꯇꯥꯟꯖꯥꯅꯤ, ꯑꯗꯨꯅ ꯀꯗꯣꯝꯗ ꯊꯧꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯅꯤꯗꯨꯁꯨ ꯐꯤ ꯂꯩꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯊꯣꯏ, ꯀꯩ ꯆꯥꯁꯤꯒꯦ? ꯆꯥꯔꯒꯨꯞꯁꯦ, ꯀꯀꯥ ꯍꯜꯂꯛꯄꯅ ꯍꯥꯟꯈꯤꯅꯤ꯫ ꯋꯥꯠꯂꯤꯕ, ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯦꯐꯦꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯀꯦꯐꯦꯗꯨꯗ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯗꯗꯥ, ꯀꯣꯐꯤꯗꯪ ꯑꯣꯏꯅ ꯊꯛꯑꯁꯤ꯫ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯦꯕ꯫ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨ, ꯑꯩ ꯂꯩꯁꯤꯗꯤ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯗꯥ, ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯖꯗꯦ꯫ ꯌꯥꯔꯦ ꯇꯣꯛꯑꯣ, ꯅꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯁꯥꯏ ꯃꯔꯨ ꯃꯔꯨꯗꯨ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯅ ꯌꯦꯞꯁꯤꯟꯕꯤꯔꯛꯏ꯫ ꯁꯣꯝꯗ ꯊꯥꯅꯤꯜꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ, ꯏꯃꯥ, ꯑꯩꯈꯣꯏ ꯅꯥꯎꯗꯤ? ꯃꯥꯗꯤ ꯕꯖꯥꯔꯗ ꯁꯅꯥꯔꯦꯝꯕꯤꯒꯤ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁ ꯂꯩꯕ ꯆꯠꯈꯤꯕꯅꯦ꯫ ꯑꯣ, ꯊꯥꯅꯤꯜꯁꯦ ꯅꯨꯡꯁꯤꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯃꯥꯗꯤ ꯊꯥꯅꯤꯜ ꯄꯣꯛꯄ ꯅꯨꯃꯤꯠꯇ ꯂꯩꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯃꯥꯒꯤ ꯄꯣꯛꯆꯕ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ꯫ ꯏꯆꯥ ꯊꯣꯏꯕ, ꯅꯪꯕꯨ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯁꯤꯗ꯫ ꯏꯃꯥ, ꯑꯩꯒꯤꯗꯤ ꯀꯣꯟꯅ ꯇꯧꯁꯤꯗ, ꯑꯩꯈꯣꯏ ꯅꯥꯒꯤ ꯍꯥꯟꯅ ꯊꯤꯅꯕ ꯇꯧꯁꯤ꯫ ꯍꯥꯏ, ꯊꯛꯀꯥ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯃꯥꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤ, ꯅꯪꯒ ꯃꯥꯒ ꯆꯍꯤ ꯀꯌꯥꯅꯣ ꯈꯦꯠꯅꯔꯤꯁꯦ? ꯌꯥꯔꯦꯕ ꯏꯃꯥ, ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯅꯨꯡꯁꯤꯅ ꯃꯊꯟꯇ ꯉꯥꯡꯍꯧꯏ꯫ ꯃꯄꯥ ꯐꯪꯉꯦ, ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯕ ꯌꯥꯗꯦ꯫ ꯃꯆꯥ ꯐꯪꯉꯦ, ꯑꯗꯨ ꯃꯉꯥꯏ꯫ ꯑꯩꯗꯤꯅꯦꯀꯣ, ꯄꯦꯜꯂꯦ ꯍꯥꯏꯁꯤꯗꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯀꯥꯅ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯄꯦꯜꯂꯤꯗꯨꯕꯣ? ꯑꯣ, ꯅꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯏꯆꯥ ꯊꯣꯏꯕꯗꯤ ꯌꯥꯝꯅ ꯐꯩꯅ ꯀꯔꯤꯅꯣ? ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯐꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯌꯥꯔꯦ, ꯑꯩ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯒ꯭ꯌꯥꯟ ꯑꯃꯨꯛꯇꯗꯤ ꯇꯥꯍꯜꯂꯨꯗꯅ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯑꯩꯅꯅꯦ ꯏꯃꯧ ꯅꯨꯄꯤ ꯑꯃ ꯊꯤꯔꯁꯤ ꯍꯥꯏꯔꯨꯕ, ꯑꯗꯨꯒ ꯃꯥꯒꯤꯅ ꯀꯣꯟꯅ ꯇꯧꯁꯤ, ꯃꯅꯥꯎꯒꯤ ꯍꯥꯟꯅ ꯇꯧꯁꯤ ꯍꯥꯏꯔꯝꯃꯤꯁꯤꯅꯤ꯫ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯌꯥꯔꯦ ꯇꯣꯛꯑꯣ ꯃꯃꯥ, ꯅꯪꯅ ꯃꯔꯣꯜ ꯑꯃ꯫ ꯑꯗꯨꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯖꯔꯔꯣꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯐꯔꯦ, ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯤ ꯂꯩꯈꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯗꯣ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯜꯂꯛꯄꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯈꯪꯗꯦ, ꯉꯁꯥꯏꯗꯤ ꯂꯩꯈꯤꯕꯅꯤ꯫ ꯑꯃꯨꯛꯇ ꯀꯧꯔꯛꯎ, ꯋꯥ ꯍꯥꯏꯒꯦ꯫ ꯅꯨꯡꯁꯤ ꯄꯥꯈꯠꯄꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯄꯣꯔꯩꯁꯨ ꯆꯪꯉꯛꯏ꯫ ꯏꯃꯥ, ꯀꯩꯅꯣ ꯑꯁꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤꯗꯨꯅ? ꯏꯆꯥ ꯊꯣꯏꯕ, ꯅꯪ ꯉꯁꯤꯗꯤ ꯁꯝꯅꯥꯗ ꯂꯤꯠꯂꯤꯍꯦ꯫ ꯑꯗꯣ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯣ? ꯂꯣꯏꯔꯕꯅꯤ, ꯑꯗꯨꯒ ꯂꯥꯏꯔꯤ ꯅꯄꯥꯅ ꯅꯪ ꯂꯥꯛꯑꯣ ꯍꯥꯏꯍꯧꯕꯗꯤ꯫ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯖꯥꯠꯅꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯑꯩ ꯅꯃꯥꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯣꯝꯗ ꯅꯨꯄꯥꯗꯨꯗꯤ ꯀꯟꯅ ꯇꯨꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯀꯣꯟꯁꯨ ꯂꯥꯛꯏ ꯊꯧꯕꯅ꯫ ꯍꯜꯂꯣ ꯕꯥꯏ, ꯉꯔꯥꯡ ꯑꯩꯅ ꯆꯠꯈꯤꯕꯗꯣ, ꯑꯗꯨꯗ ꯅꯍꯥꯟꯒꯤ ꯏꯕꯥꯅꯤꯅ ꯆꯪꯕ ꯐꯥꯁ ꯐꯨꯗ ꯑꯗꯥꯏ ꯃꯄꯥꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯏꯉꯩꯗ ꯄꯣꯔꯩꯗꯣ
ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯒꯦ ꯑꯗꯨꯗ ꯒꯥꯔꯤ ꯊꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯊꯧꯒꯦꯅ ꯇꯧꯔꯤꯉꯩꯗ ꯀꯗꯣꯝꯗ ꯆꯪꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯚꯥꯏ ꯅꯪꯅ ꯋꯥꯁꯨ ꯋꯥꯅ ꯈꯔ ꯌꯦꯡꯉꯨ ꯚꯥꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯦꯡꯗꯧ ꯂꯩꯔꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯝꯃꯣ ꯐꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯦ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯕꯣꯍꯟꯒꯤ ꯐꯥꯔꯝꯔꯣꯝꯗ ꯂꯥꯛꯏ ꯊꯧꯕꯅ ꯂꯥꯛꯄꯗꯣ ꯏꯕꯣꯍꯟꯅ ꯂꯥꯞꯇꯛꯅ ꯎꯔꯗꯨꯅ ꯏꯕꯣꯍꯟꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯃꯨꯛ ꯍꯥꯏꯗꯨꯖꯥꯠꯅꯣꯅꯦ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯆꯪꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯃꯥꯃꯥ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯁꯨꯝꯗꯧꯕꯅꯤ ꯃꯥꯃꯥ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯃꯥꯃꯥ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ ꯁꯤ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯃꯥꯃꯥ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯐꯔꯦ ꯃꯥꯃꯥ ꯈꯪꯗꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯃꯥꯃꯥ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯅꯠꯇꯦ ꯆꯥꯔꯣꯏ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯍꯥꯏꯅꯕꯗꯨꯅꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯏꯕꯣꯍꯟꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯄꯀꯥꯗ ꯀꯣꯟ ꯇꯧꯔꯛꯏ ꯍꯜꯂꯣ ꯇꯥꯗꯥ ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯁꯥꯔ ꯁꯅꯥꯍꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯧꯕ ꯍꯥꯏꯕ ꯑꯉꯥꯡ ꯃꯤꯐꯠꯇꯗꯣ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩꯅꯁꯨ ꯍꯥꯟꯅꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯣꯏ ꯍꯥꯏꯒꯦ ꯇꯥꯗ ꯑꯗꯣ ꯇꯥꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯏꯕꯨꯡꯉꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯂꯣꯠꯄꯗ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯐꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯌꯥꯝꯕꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯇꯥꯗ ꯑꯩꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯝꯃꯣ ꯇꯥꯗ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯣꯝꯗ ꯁꯅꯥꯍꯟꯕꯤꯅ ꯏꯆꯥꯊꯣꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯀꯌꯥꯁꯨ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯑꯣꯏꯅ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯌꯦꯡꯉꯝꯃꯒꯦ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜꯁꯨ ꯆꯠꯇꯣꯏꯅꯤꯅ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯗꯗꯥ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯁꯛ ꯈꯪꯅꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯈꯪꯍꯧꯗꯅ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯐꯣꯟꯁꯨ ꯂꯥꯛꯏ ꯊꯧꯕꯅ ꯍꯜꯂꯣ ꯚꯥꯏ ꯉꯔꯥꯡ ꯑꯩꯅ ꯆꯠꯈꯤꯕꯗꯣ ꯑꯗꯨꯗ ꯅꯍꯥꯟꯒꯤ ꯏꯕꯥꯅꯤꯅ ꯆꯪꯕ ꯐꯥꯁ ꯐꯨꯗ ꯑꯗꯥꯏ ꯃꯄꯥꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯏꯉꯩꯗ ꯄꯨꯔꯩꯗꯣ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯆꯠꯈꯤꯌꯦ ꯑꯗꯨꯗ ꯒꯥꯔꯤ ꯊꯥꯔꯛꯄꯒꯤ ꯃꯇꯥꯡꯗꯨꯗ ꯊꯧꯒꯦꯅ ꯇꯧꯔꯤꯉꯩꯗ ꯀꯗꯣꯝꯗ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯗꯤ ꯚꯥꯏ ꯅꯪꯅ ꯋꯥꯁꯨ ꯋꯥꯅ ꯈꯔ ꯌꯦꯡꯉꯨ ꯚꯥꯏ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯦꯡꯗꯧ ꯂꯩꯔꯦꯅꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯝꯃꯣ ꯐꯣꯟꯗ ꯑꯗꯨꯝ ꯄꯥꯎ ꯐꯥꯎꯅꯁꯤ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯕꯣꯍꯟꯒꯤ ꯐꯥꯔꯝꯔꯣꯝꯗ ꯂꯥꯛꯏ ꯊꯧꯕꯅ ꯂꯥꯛꯄꯗꯣ ꯏꯕꯣꯍꯟꯅ ꯂꯥꯞꯇꯛꯅ ꯎꯔꯗꯨꯅ ꯏꯕꯣꯍꯟꯅ ꯃꯄꯨꯛꯅꯤꯡꯗ ꯑꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯃꯨꯛ ꯍꯥꯏꯗꯨꯖꯥꯠꯅꯣꯅꯦ ꯇꯟꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯆꯪꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯃꯥꯃꯥ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯍꯥꯏꯌꯨ ꯁꯨꯝꯗꯧꯕꯅꯤ ꯃꯥꯃꯥ ꯁꯅꯔꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯦ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯃꯥꯃꯥ ꯇꯁꯦꯡꯅ ꯈꯪꯗꯕ꯭ꯔꯥ ꯁꯤ ꯍꯪꯒꯦꯅ ꯂꯥꯛꯏꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯃꯥꯃꯥ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯕꯅꯤꯅ ꯐꯔꯦ ꯃꯥꯃꯥ ꯈꯪꯗꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯃꯥꯃꯥ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯒ ꯊꯧꯕꯗꯣ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈꯤ ꯍꯥꯏꯅꯕꯗꯨꯅꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯅ ꯑꯗꯨꯃꯛꯅꯤ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯏꯕꯣꯍꯟꯅ ꯃꯥꯒꯤ ꯐꯨꯔꯤꯈꯥꯎꯗꯒꯤ ꯐꯣꯟꯗꯣ ꯂꯧꯊꯣꯛꯑꯒ ꯄꯀꯥꯗ ꯀꯣꯜ ꯇꯧꯔꯛꯏ ꯍꯜꯂꯣ ꯇꯥꯗ ꯀꯩ ꯂꯩꯔꯦ ꯏꯕꯨꯡꯉꯣ ꯁꯥꯔ ꯁꯅꯥꯍꯟꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯊꯧꯕ ꯍꯥꯏꯕ ꯑꯉꯥꯡ ꯃꯤꯐꯠꯇꯗꯣ ꯑꯗꯨꯅ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯏꯕꯨꯡꯉꯣꯅ ꯈꯔ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯕꯤꯌꯨ ꯑꯩꯅꯁꯨ ꯍꯥꯟꯅꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯍꯣꯏ ꯍꯥꯏꯒꯦ ꯇꯥꯗ ꯑꯗꯨ ꯇꯥꯗꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯕꯨꯡꯉꯣ
ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯂꯣꯠꯄꯗ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯅꯠꯇꯦ ꯆꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯏꯕꯨꯡꯉꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯑꯗꯨꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥ ꯂꯣꯠꯄꯗ ꯀꯔꯤꯒꯨꯝꯕ ꯑꯩ ꯌꯥꯎꯔꯝꯃꯗꯤ ꯀꯌꯥ ꯐꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯅꯌꯥꯝꯕꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯇꯥꯗ ꯑꯩꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯀꯦ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯊꯝꯃꯒꯦ ꯊꯝꯃꯣ ꯊꯝꯃꯣ ꯇꯥꯗ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯁꯣꯝꯗ ꯁꯅꯥꯍꯟꯕꯤꯅ ꯏꯆꯥ ꯊꯋꯥꯏ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯏꯃꯥ ꯑꯩ ꯆꯥꯛ ꯀꯌꯥꯁꯨ ꯆꯥꯅꯤꯡꯗꯦ ꯏꯃꯥ ꯑꯣꯏꯅ ꯆꯥꯊꯣꯛꯎꯔꯣ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯌꯦꯡꯉꯝꯃꯒꯦ ꯍꯌꯦꯡꯗꯤ ꯁ꯭ꯀꯨꯜꯗ ꯆꯠꯇꯣꯏꯅꯤꯅ ꯑꯗꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯗꯗꯥ ꯑꯅꯤꯁꯤꯅ ꯅꯪꯕꯨ ꯁꯛ ꯈꯪꯅꯅꯤꯡꯉꯤ ꯍꯥꯏꯕꯅꯤ ꯈꯪꯍꯧꯗꯅ ꯏꯃꯥ ꯏꯆꯥꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯃꯇꯥꯡꯗꯨꯗ ꯅꯨꯡꯁꯤꯠꯁꯨ ꯂꯥꯛꯏ ꯊꯣꯏ ꯏꯆꯥꯁꯦ ꯅꯣꯡꯃꯇ ꯑꯩꯈꯣꯏꯒ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯁꯤꯀꯣ ꯏꯟꯗꯣꯝꯆꯥ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯣꯏ ꯀꯀꯥꯅꯁꯨ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯕꯅꯤ ꯏꯆꯦꯁꯨ ꯂꯥꯛꯄꯤꯔꯣ ꯐꯅꯤ ꯏꯕꯦꯝꯃ ꯅꯨꯡꯁꯤꯠꯁꯨ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯍꯟꯕꯤ ꯃꯃꯥ ꯃꯆꯥꯁꯨ ꯂꯥꯛꯏ ꯊꯥꯅꯤꯟꯅ ꯏꯆꯟꯁꯦ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕ ꯌꯥꯎꯗ꯭ꯔꯤꯕꯁꯤꯕꯨ ꯑꯩꯈꯣꯏꯕꯨ ꯍꯩꯅꯗꯕ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇꯦꯗꯗꯥ ꯄꯣꯔꯩꯗꯤ ꯅꯨꯡꯃꯤꯒ ꯇꯧꯔꯒ ꯆꯥꯔꯤ ꯁꯅꯥꯔꯦꯝꯕꯤꯗ ꯌꯦꯡꯉꯒ ꯐꯝꯃꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯉꯛꯇꯨꯅ ꯏꯪꯒꯤ ꯇꯧꯏ ꯁꯅꯥꯔꯦꯝꯕꯤꯁꯨ ꯃꯣꯂꯤ ꯆꯪꯂꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯏꯪꯒꯤꯠꯇꯨ ꯊꯥꯅꯤꯟꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯤ ꯃꯃꯥ ꯅꯨꯡꯁꯤ ꯈꯛꯇꯅꯤ ꯈꯪꯂꯤꯕ ꯄꯀꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯆꯥꯇꯣꯝꯕ ꯅꯪꯗꯤ ꯅꯊꯟꯇ ꯍꯥꯟꯅ ꯆꯥꯔꯕ꯭ꯔꯥ ꯍꯣꯏ ꯕꯕꯥ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯟꯗꯅ ꯆꯥꯔꯕꯅꯦ ꯃꯃꯥꯅ ꯃꯥ ꯍꯥꯟꯅ ꯄꯤꯖꯔꯕꯅꯦ ꯐꯔꯦ ꯐꯔꯦ ꯏꯆꯥꯊꯣꯏꯁꯨ ꯂꯩꯔꯝꯃꯤꯗꯅ ꯍꯣꯏ ꯀꯀꯥ ꯑꯗꯨꯅꯤꯗꯅ ꯅꯪꯅ ꯆꯥꯛ ꯆꯥꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯁꯦ ꯀꯀꯥꯁꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯄꯣꯔꯩꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯧꯒꯠꯂꯒꯦꯅꯦ ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯈꯥꯝꯗꯦꯀꯣ ꯃꯌꯥꯝꯗꯣ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ ꯁꯅꯥꯔꯦꯝꯕꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏ ꯅꯪꯁꯨ ꯍꯧꯒꯠꯂꯣ ꯊꯕꯛꯀ ꯑꯃꯠꯇ ꯌꯥꯎꯔꯨꯔꯅꯨ ꯂꯥꯏꯔꯤꯛ ꯑꯣꯏꯅ ꯄꯥꯖꯔꯨꯔꯣ ꯌꯥꯅꯤꯌꯦ ꯗꯗꯥ ꯀꯣꯟꯇꯪ ꯐꯦꯡꯉꯝꯈꯤꯒꯦ ꯃꯃꯥ ꯅꯨꯡꯁꯤꯅ ꯌꯥꯔꯦ ꯆꯠꯂꯣ ꯅꯃꯥꯒ ꯏꯕꯥꯅꯤ ꯇꯧꯍꯧꯔꯒꯦ